ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯁꯛꯃꯥꯟꯅꯕꯤ ꯁꯅꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯂꯦꯝ ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯤꯞꯅ ꯍꯤꯞꯅꯁꯨ ꯁꯅꯥꯒꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯈꯟꯅ ꯈꯟꯅ ꯑꯃꯨꯛꯁꯨ ꯈꯪꯅꯣꯛ ꯈꯪꯅꯣꯛ ꯅꯣꯛꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯆꯤꯟ ꯈꯨꯀꯟꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯉꯔꯥꯡꯁꯨ ꯌꯦꯡꯉꯨꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯗꯒ ꯑꯩꯁꯦ ꯑꯇꯣꯞꯄꯒ ꯂꯨꯍꯣꯡꯉꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯒꯗꯕꯅꯤ ꯀꯥꯏꯅ ꯀꯌꯥꯗ ꯉꯝꯃꯤꯕ ꯅꯨꯄꯤꯅꯣ꯫ ꯃꯥꯂꯦꯝꯒꯤ ꯄꯨꯟꯁꯤꯗ ꯁꯅꯥ ꯊꯦꯡꯅꯔꯨꯕꯅ ꯉꯁꯤꯗꯤ ꯊꯥꯗꯣꯏ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯍꯧꯁꯥ ꯑꯣꯏꯔꯕꯗꯤ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜꯗ ꯅꯤꯡꯗꯥ ꯇꯧꯗꯨꯅ ꯊꯥꯗꯣꯏꯇꯃꯛ ꯁꯣꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯒꯗꯕ ꯑꯗꯨ ꯁꯅꯥ ꯃꯥꯅ ꯃꯥꯂꯦꯝꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯗꯒꯤꯗꯤ ꯅꯣꯛꯄ ꯀꯥꯎꯔꯨꯔꯕ ꯃꯥꯂꯦꯝ ꯄꯨꯟꯁꯤꯗ ꯉꯁꯤꯗꯤ ꯑꯅꯧꯕ ꯌꯦꯅꯤꯡ ꯑꯃ ꯍꯨꯜꯂꯛꯄꯒꯨꯝꯅ ꯁꯅꯥ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯣꯛꯂꯤ꯫ ꯃꯥꯂꯦꯝ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯤꯟꯗ ꯈꯪꯁꯣꯟ ꯁꯣꯜꯂꯛꯏ꯫ ꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯃꯗꯨꯒꯤ ꯆꯤꯡꯗꯟꯕꯤ ꯇꯧꯉꯝꯕꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯉꯥꯏꯔꯨꯒꯦ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯆꯠꯄ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨꯗꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄꯗꯗꯤ ꯂꯩꯁꯤ ꯃꯥꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯂꯩꯁꯤ ꯎꯕꯗ ꯁꯨꯛꯇꯣꯛꯇꯨꯅ, ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯤ, ꯑꯩꯕꯨ ꯍꯜꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯥ? ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯍꯟꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ 2-3 ꯊꯥꯡꯕ ꯍꯧꯕꯒ ꯄꯨꯈ꯭ꯔꯤꯗ ꯀꯔꯤꯅꯣꯃ ꯇꯥꯕꯒꯨꯝꯅ ꯏꯁꯤꯡ ꯃꯪꯈꯣꯜ ꯀꯩꯑꯣꯏ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯥꯂꯦꯝ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯕꯗꯒꯤ ꯃꯃꯥꯏ ꯑꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯤꯠꯌꯦꯡ ꯍꯦꯛ ꯊꯝꯂꯛꯄꯒ ꯎꯔꯦ ꯅꯨꯄꯤ ꯑꯃ ꯏꯔꯥꯛꯅꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯃꯥꯂꯦꯝꯁꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯍꯦꯛꯇ ꯆꯣꯡꯊꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯥꯅꯁꯨ ꯈꯪꯂꯦ ꯏꯔꯥꯛꯅꯔꯤꯕ ꯅꯨꯄꯤꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯁꯅꯥꯅꯤ ꯍꯥꯏꯕꯗꯨ꯫ ꯂꯩꯁꯤ ꯃꯥꯗꯤ ꯃꯥꯂꯦꯝꯅ ꯏꯁꯤꯡꯗ ꯆꯣꯡꯊꯈꯤꯕꯗꯨꯗ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯕꯁꯨ ꯉꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯌꯥꯝꯅ ꯊꯨꯅ ꯁꯅꯥꯕꯨ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯈꯠꯇꯨꯅ ꯃꯊꯛꯇ ꯄꯨꯈꯠꯂꯛꯂꯝꯃꯤ꯫ ꯁꯅꯥ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯅꯥꯄꯤ ꯃꯊꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯂꯦꯝ ꯄꯥꯈꯠꯅ ꯁꯅꯥꯕꯨ ꯀꯧꯗꯨꯅ ꯃꯕꯨꯛ ꯃꯅꯥꯗ ꯅꯝꯂꯝꯃꯤ꯫ ꯁꯅꯥ, ꯇꯥꯕ꯭ꯔꯣ? ꯁꯦ, ꯁꯅꯥ, ꯅꯃꯤꯠꯇꯣ ꯑꯝꯇ ꯄꯥꯡꯉꯣ, ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯔꯕꯗꯤ ꯃꯤꯠꯇꯣ ꯄꯥꯡꯉꯣ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧ ꯈꯣꯠꯇꯅ ꯃꯁꯥ ꯅꯝꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯇꯧꯕꯗꯒꯤꯗꯤ ꯃꯌꯥꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯑꯣꯊꯣꯔꯛꯄꯗꯒꯤ ꯂꯣꯛ ꯈꯪꯈꯨ ꯈꯨꯔꯛꯏ꯫ ꯃꯥꯂꯦꯝꯁꯨ ꯁꯅꯥꯕꯨ ꯑꯃꯨꯛ ꯇꯞꯅ ꯆꯤꯡꯈꯠꯇꯨꯅ ꯐꯝꯊꯍꯜꯂꯝꯃꯤ꯫ ꯁꯅꯥꯁꯨ ꯂꯣꯛ ꯍꯥꯏꯐꯦꯠ ꯈꯨꯔꯗꯨꯅ ꯃꯥꯂꯦꯝꯗ ꯃꯄꯤ ꯁꯤꯟꯊꯅ ꯌꯥꯝꯅ ꯋꯥꯅ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯥꯂꯦꯝꯁꯨ ꯄꯥꯈꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥ, ꯀꯩꯗꯧꯔꯒꯦ ꯀꯞꯂꯕꯗꯤ? ꯅꯁꯥꯗꯣ ꯌꯥꯝꯅ ꯋꯥꯔꯕꯣ? ꯑꯩ ꯑꯃꯥꯏꯕꯤ ꯀꯧꯔꯨꯒꯦ, ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝꯒꯦꯔꯥ? ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯁꯨ ꯍꯧꯒꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯂꯦꯝꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯁꯅꯥꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯕꯤꯌꯨꯕ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯃꯥꯂꯦꯝꯁꯨ ꯄꯥꯈꯠꯂꯝꯕꯁꯤꯡ ꯑꯗꯨ ꯐꯥꯊꯗꯨꯅ ꯇꯞꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯖꯒꯣꯏ ꯁꯥꯐꯝ ꯏꯔꯩ ꯂꯩꯇꯕꯒꯨꯝꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯝꯃꯤꯗꯨꯕꯣ? ꯁꯅꯥ ꯁꯨꯛꯇꯣꯛꯇꯨꯅ, ꯑꯩꯁꯦ ꯖꯒꯣꯏ ꯌꯥꯝ ꯄꯥꯝꯕ ꯃꯤꯒ ꯃꯥꯜꯂꯨꯔꯕꯣ? ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯁꯤꯡꯗ ꯇꯥꯔꯝꯃꯤꯗꯨꯅ? ꯅꯠꯇ꯭ꯔꯒ ꯅꯁꯥ ꯅꯊꯟꯇ ꯁꯤꯔꯒꯦ ꯀꯥꯏꯅ ꯆꯣꯡꯊꯔꯤꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯒꯗꯧꯔꯤꯕ? ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯍꯥꯏꯕꯗꯨꯗꯤ ꯑꯄꯪꯕꯒꯤ ꯋꯥꯈꯜꯅꯤ꯫ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯑꯣꯗꯅ? ꯁꯅꯥ ꯑꯀꯣꯏꯕꯗꯨꯗ ꯃꯃꯤꯠꯇꯨꯅ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯌꯦꯡꯂꯒ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯂꯥꯛꯄꯗ ꯃꯐꯝꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩꯔꯝꯃꯤ? ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ꯭ꯔꯥ? ꯁꯅꯥꯅ ꯍꯪꯂꯛꯄ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯂꯦꯝꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯤꯗꯣ ꯂꯩꯒꯨꯝ ꯇꯧꯕꯅꯤ, ꯃꯗꯨ ꯅꯨꯄꯤꯗꯨꯕꯨ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯍꯣꯏꯗ, ꯆꯠꯈꯤꯕꯅꯁꯨ ꯐꯔꯦ꯫ ꯁꯅꯥ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯁꯤꯅ ꯉꯝꯈꯤꯕ ꯑꯁꯤꯗ ꯁꯥꯎꯅꯤꯡꯅ ꯈꯨꯗꯨꯝ ꯆꯦꯆꯦꯠ ꯇꯥꯁꯤꯟꯗꯨꯅ ꯑꯁꯥꯎꯕ ꯑꯗꯨ ꯈꯪꯖꯔꯝꯃꯤ꯫ ꯃꯥꯂꯦꯝꯗꯤ ꯁꯅꯥꯒꯤ ꯃꯑꯣꯡ ꯈꯪꯖꯗꯕꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯁꯅꯥ, ꯅꯪꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯔꯤꯗꯨꯕꯣ? ꯁꯅꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯔꯗꯨꯅ, ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯅꯪꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ, ꯃꯤꯅ ꯎꯔꯗꯤ ꯌꯥꯝ ꯐꯖꯔꯔꯣꯏ, ꯐꯤꯔꯣꯜꯁꯤꯁꯨ ꯂꯣꯏꯅ ꯆꯣꯠꯂꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯁꯨ ꯁꯅꯥꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯣꯠꯄꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯂꯤꯠꯂꯤꯕ ꯑꯗꯨ ꯃꯊꯛ ꯊꯪꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯁꯅꯥꯒꯤ ꯂꯦꯡꯕꯥꯜꯗ ꯏꯟꯁꯤꯟꯕꯤꯔꯛꯏ꯫ ꯂꯥꯛ, ꯅꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯒꯦ꯫ ꯁꯅꯥ ꯉꯁꯤꯗꯤ ꯋꯥ ꯂꯥꯡ ꯀꯩꯁꯨ ꯉꯥꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯃꯥꯂꯦꯝꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ
ꯁꯅꯥ ꯍꯣꯏꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯗꯨꯅ ꯁꯅꯥ ꯃꯥꯁꯨ ꯉꯁꯤꯗꯤ ꯃꯥꯂꯦꯝꯗ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯇꯧꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯁꯨ ꯉꯁꯤ ꯁꯅꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯉꯛ ꯉꯛꯆꯥꯅꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ ꯃꯁꯤꯒꯤ ꯆꯤꯡꯒꯟꯕꯤꯁꯤꯕꯨ ꯏꯁꯤꯡꯗ ꯇꯥꯔꯨꯕꯗꯒꯤ ꯉꯥꯎꯔꯖꯥꯠꯂꯣ? ꯋꯥ ꯂꯥꯡꯒ ꯀꯩꯝꯇ ꯍꯦꯛ ꯍꯥꯏꯔꯝꯗꯦꯕ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯅꯥꯁꯨ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯆꯣꯠꯂꯤꯕ ꯐꯤꯔꯣꯜꯗꯣ ꯍꯥꯟꯅ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯞꯆꯩ ꯍꯥꯏꯕꯗꯅꯤ ꯇꯨꯝꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯂꯩꯁꯤꯅ ꯊꯥꯗꯣꯏꯕ ꯃꯤ ꯅꯦꯛꯇꯨꯅ ꯍꯥꯠꯄꯅꯦ ꯍꯥꯏꯕ꯫ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯇꯥ ꯃꯥꯂꯦꯝꯗ ꯇꯝꯒꯗ꯭ꯔꯥ? ꯑꯩꯅ ꯇꯝꯂꯒ ꯇꯥ ꯃꯥꯂꯦꯝꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯐꯔꯦ, ꯑꯩ ꯇꯥ ꯃꯥꯂꯦꯝꯗꯗꯤ ꯋꯥꯐꯝ ꯑꯁꯤ ꯇꯝꯂꯔꯣꯏ꯫ ꯁꯣꯟꯅ ꯁꯣꯟꯅ ꯃꯃꯤꯠꯁꯨ ꯇꯞꯅ ꯑꯃꯨꯛ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯁꯅꯥꯒ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕ ꯊꯥꯔꯤꯛꯁꯨ ꯆꯪꯂꯛꯏ꯫ ꯁꯅꯥ, ꯁꯅꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯉꯁꯤꯗꯤ ꯏꯔꯥꯡ ꯂꯥꯡꯗ꯭ꯔꯤꯁꯤꯕꯣ? ꯁꯅꯥ ꯃꯃꯤꯠ ꯎꯏꯁꯜꯂꯝꯕꯗꯒꯤ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯊꯥꯔꯤꯛꯁꯨ ꯁꯅꯥꯒꯤ ꯅꯥꯀꯟꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯛꯏ꯫ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ? ꯅꯍꯥꯟꯈꯩꯗꯤ ꯏꯔꯥꯡ ꯂꯥꯡꯕꯅꯤ, ꯉꯁꯤꯗꯤ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦ꯫ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯏꯇꯟ ꯇꯟꯊꯩ, ꯑꯗꯨꯒꯤꯅꯤ꯫ ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ꯫ ꯑꯩꯗꯤ ꯅꯁꯥꯒ ꯉꯝꯗ꯭ꯔꯕ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯏꯅꯦꯁꯤꯃ ꯄꯪꯄꯥꯗ ꯍꯦꯛ ꯄꯥꯈꯠꯂꯤ, ꯍꯧꯖꯤꯛꯁꯨ ꯍꯥꯟꯅꯁꯨ꯫ ꯄꯥꯈꯠꯇ ꯌꯥꯔꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯁꯅꯥ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯁꯤꯗꯅꯤ ꯑꯩꯅ ꯏꯅꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯊꯥꯔꯤꯛꯇ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯥꯁꯨ ꯁꯅꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯣꯛꯆꯔꯝꯃꯤ꯫ ꯊꯥꯔꯤꯛ, ꯁꯅꯥ ꯍꯣꯏꯗ ꯁꯅꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯊꯕꯛ ꯁꯨꯅꯅꯕ ꯊꯝꯕ ꯃꯤꯑꯣꯏꯅꯤ꯫ ꯊꯥꯔꯤꯛꯀꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯔꯝ ꯑꯁꯤꯅ ꯊꯥꯔꯤꯛꯁꯨ ꯁꯅꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯥꯅꯁꯨ ꯁꯅꯥꯕꯨ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯁꯅꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ, ꯍꯣꯔꯦꯟ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯕ? ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯔꯛꯑꯣ, ꯏꯅꯦ ꯂꯩꯔꯨꯒꯦ꯫ ꯁꯅꯥꯁꯨ ꯀꯦꯠꯁꯤꯟꯅꯗꯨꯅ, ꯏꯅꯦ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯇꯜꯂꯤ꯫ ꯇꯟꯗꯅꯕ ꯉꯥ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯁꯤ꯫ ꯑꯗꯨ ꯆꯥꯔꯒ ꯑꯩ ꯋꯥꯈꯜꯁꯦ ꯅꯦꯅꯥ ꯑꯝꯇ ꯇꯥꯍꯟꯒꯦꯕ꯫ ꯊꯣꯡꯁꯤ ꯊꯣꯡꯁꯤ, ꯏꯅꯦ ꯊꯣꯡꯒꯥꯟ ꯊꯣꯛꯑꯒꯅꯦ ꯂꯩꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯅꯦ꯫ ꯊꯥꯔꯤꯛ ꯃꯥꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯅꯥꯁꯨ ꯊꯥꯔꯤꯛ ꯊꯣꯛꯈ꯭ꯔꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯂꯩꯍꯧꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯉꯥꯡꯖꯔꯝꯃꯤ꯫ ꯍꯣꯏꯗ, ꯀꯔꯤꯅ ꯐꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯎꯅ ꯆꯥꯔꯒ ꯈꯜꯂꯒꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯉꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯞ ꯂꯥꯎꯅ ꯇꯨꯊꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯁꯤ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯃꯁꯥꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯁꯅꯥꯅ ꯃꯥꯂꯦꯝꯗ ꯃꯥꯅ ꯊꯥꯗꯣꯏꯕꯨ ꯃꯤ ꯅꯦꯛꯇꯨꯅ ꯍꯥꯠꯍꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯝꯂꯕꯗꯤ ꯈꯟꯗꯨꯅ ꯏꯄꯥꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯁꯅꯥꯅ ꯇꯥ ꯃꯥꯂꯦꯝꯗ ꯇꯝꯂꯝꯂꯕꯗꯤ ꯇꯥ ꯃꯥꯂꯦꯝꯅ ꯑꯩꯕꯨ ꯍꯤꯡꯅ ꯊꯝꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯂꯝꯃꯤ꯫ ꯑꯩ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ, ꯃꯁꯦ ꯊꯨꯒꯥꯏꯔꯒ ꯐꯒꯗꯕꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯃꯀꯣꯛꯇꯨ ꯐꯛꯂꯥꯡꯗ ꯌꯩꯁꯤꯟꯖꯔꯝꯃꯤ꯫ ꯃꯁꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯐꯛꯂꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯩꯁꯟꯕꯗꯨꯗ ꯏꯁꯨ ꯈꯖꯤꯛꯇꯪ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯩꯁꯤ ꯃꯥꯁꯨ ꯃꯀꯣꯛ ꯌꯩꯁꯤꯟꯕꯗꯨꯗ ꯇꯣꯛꯇꯨꯅ ꯃꯆꯤꯟꯗ ꯁꯥꯎꯅ ꯉꯥꯡꯖꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕ ꯁꯅꯥ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯁꯅꯥꯕꯨ ꯏꯈꯨꯠ ꯄꯦꯟꯅ ꯍꯥꯠꯅꯤꯡꯗꯦ꯫ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯂꯕꯗꯤ ꯇꯥ ꯃꯥꯂꯦꯝ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯋꯥꯗꯣ ꯉꯥꯡꯅ ꯉꯥꯡꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯇꯣꯟꯕꯤꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯦꯛ ꯆꯪꯉꯛꯄꯒ ꯇꯣꯟꯕꯤ ꯃꯥꯗꯤ ꯄꯥꯈꯠꯈ꯭ꯔꯦ, ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡꯗꯨ ꯎꯕꯗ꯫ ꯕꯦꯝꯃ, ꯀꯩꯗꯧꯕꯗ ꯇꯧꯔꯤꯕꯅꯣ ꯅꯔꯥꯏꯕꯛꯁꯤꯗꯤ? ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇꯒꯤ ꯏꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ? ꯉꯁꯥꯏꯗꯤ ꯇꯥꯍꯧꯗꯗꯥꯏꯅꯦ? ꯂꯩꯁꯤ ꯀꯩꯝꯇ ꯍꯦꯛ ꯊꯋꯥꯁꯥꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯥ ꯏꯊꯟꯇ ꯇꯧꯖꯕꯅꯤ꯫ ꯅꯪꯗꯤ ꯀꯔꯤꯒꯤ ꯇꯧꯖꯔꯤꯕ? ꯀꯣꯛꯁꯦ ꯊꯨꯒꯥꯏꯔꯒꯗꯤ ꯈꯔ ꯋꯥꯈꯜꯁꯦ ꯊꯣꯛꯇꯧ ꯃꯥꯟꯕ, ꯑꯗꯨꯒꯤꯅꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯇꯣꯟꯕꯤꯗꯤ ꯃꯆꯤꯟꯗ ꯅꯥꯁꯣꯟꯅꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥ ꯉꯥꯎꯔꯦ, ꯑꯩꯒꯤ ꯏꯆꯥ ꯂꯩꯁꯤꯁꯦ ꯉꯥꯎꯔꯦꯗꯅ꯫ ꯂꯩꯁꯤ ꯃꯃꯥꯅ ꯁꯣꯜꯂꯤꯕ ꯑꯗꯨ ꯇꯥꯕꯨ ꯃꯃꯥꯗ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯂꯗꯨꯅ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯁꯦ ꯉꯥꯎꯔꯕꯅꯤ꯫ ꯍꯣꯏꯗ, ꯉꯥꯎꯖꯔꯁꯅꯨ, ꯉꯥꯎꯕꯁꯤꯅ ꯍꯦꯟꯅꯕꯨ ꯄꯥꯝꯖꯔꯦ ꯑꯩꯗꯤ꯫ ꯃꯆꯥꯒꯤ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯉꯥꯡꯁꯤꯡ ꯑꯗꯨꯗ ꯍꯦꯟꯅ ꯇꯣꯟꯕꯤꯒꯤ ꯃꯐꯝꯗꯗꯤ ꯃꯤꯄꯥꯏꯕ ꯍꯦꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤ ꯇꯁꯦꯡꯅ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯂꯩꯁꯤꯁꯨ ꯃꯃꯥꯗ ꯊꯝꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯩꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯕꯨ ꯍꯪꯕ ꯃꯤ ꯂꯥꯛꯂꯕꯗꯤ ꯂꯩꯇꯦ ꯍꯥꯏꯌꯨ꯫
Maru oina ta Malemna hangrabadi leite haiduna haiko. Ai nong nini yumda mapan thoktana legi. Hoi hoi hoi, ima haigi. Asi haiduna tonbi masu wakhana lamjing oi ka adudagi thore. Malem gidama, aigi isa ngaurabako. Aidi mangzaredan. Masidi karam tomi. Aibo, moinu pada haigadra. Aina haiduragana amo. Aibu tati soidana nganglaka. Si yorabadi, ai gyanga tadrega. Mahakna thoglakpaga koklen mana lakpaga mapa chap charami koklen masado. Tainafam khangda, mahaki nupida tainare. Kaino nangna murum amuk soriduna. Dao thunga yaroi. Tonbiso machanupiri pawadu tamjare. Mai mapa, nachanupi se ngauraba mari. Mathanda makoka yesinje. Machanupigi wa palakpatuda koklen tinglauna sagatuna. Nupa macha amabu phaba ngamdaba mari. Ngaunu ngausan. Hannaga yengu. Kaino, nachase mathandani. Adumna haiba haunabro. Haiba haunadunabu hairiba. Mabu aikoina penaba kari tawkrage. Kaisu laitaba nupa macha amabu hekta phaba ngamde. Mase aigi ichani haibada matik chadaba machani. Angang tani tapna ngang. Tagi tasan. Aina ngang bise taraga ngamnanaba maino honajani. Mapana ngang liba wadu. Tapna ngang banatabanina. Laisi masu loina taram. Madu tarubadagi laisi sauna makucheje tasinduna. Ayengba amada mamit adukhani yengduna leiram. Yengna sumurum solo. Ngasi babana ibo samthina ngayise. Nangna niko sana. Nangbudi aina ikutpena hatkan. Tamalem, nangsu aigi oiba phangloidaba oiragadi. Nangsu aina hatkan. Laisi tasingna ma wakhal khantaba ngamdaba mi haibadu oire. Magi wakhalda sanabu hatkani haiduna chuduna leiram. Asumna numidang su oisilakpana mahai. Numidangi cha ising adu thong thakuna tawnaram. Malema su phamungda hiptuna. Masai sanana isingda irakna duna leiramba sing adu ningsinglubada tu chungkibasi khanghaude. Machindasu masa khangdana sondokhi. Adoina aigi ifamdagi chatkrabasu. Sanabudi ifamdagi lapthokhanba yaru. Aina aigi sanabu senagani. Sonbada ngairi mama panthoina chak chananaba kauba changlaklammi. Ibunga chak charasi lao. Thiba phawba loihorabani. Hoi ma laagi chalamu. Laage hairaga kuibadi tawrakanu ko. Kuiroida kaishu. Adudi lao. Asi haiduna panthoi su thokirami mama hik chatkibaga ikuida malem su chaktangda changlakle. Malemgi mapa tombadi chak chaduna leirami. Malem su tapna phan leiribaduda phamtharaktuna magi chak saruk adu chingsinduna chak adu chaba haurami. Tomba chak chana machadadi sukyeng yenglaktana hairei. Ibungo, nangsu Ibemada hairo, luhongnaba, ahal laman tharaage haidana. Malem ingak chana na mapada yenglai. Tombadi machada sukyeng amuksu hairei. Ichana pamdaba luhongbado ipana haido amaban. Segide ichagi aningba apambasu thingnaro. Aduga ipadi imongna seba tawbado yamna pam. Nangsu lidri haibabu luhong khongdongbagi matamdi chap charabani. Hoi baba, ai mongoda wafamada hudoge. Asi haiduna malem sumana chariba adu loisinaba hotnarami. Asumna chak nung toknaraba matungda tumba changnarakle malem masu phamungda hek changbaga makoka monga samnabaga tumthabana halam. Anganba ayukni malem tumba hogalaklaga thoiba khoida laklami thoiba masu tum hogalakpada ngairami. Ngantana laida nupasing asidi yumdaga lefam chapung khangaktre adunani. Nangdi kaigi lefam chapung khangdriba. Ngarang sanadu isingda irakna duna leirami. Madi kamaini isingda irakni jano. Aisu khangdi. Karigumba aiga thengnaramdragadi magi punsi kari oramgani khanbada ai wakhasa wadaba ngamde. Kaisu tahudribado yamna pharaban. Ado manaktaga migamta leitro mathanta iraknarga leiramidu. Lesibudi leigum tawban ataidi leiba ude. Miga ka henaga chatnadabani. Kariba leisi leiramiba. Madi kemta hairamdro. Ai maga yengsaludreda. Oh, nangje pangdi othokna pangredako. Kanana khangba. Laisina isingda intharamasu. Laisina di karigi sanada isingda inthadorib. Mabani yanade haiba moksunade. Nupina nungsiba khangaliba. Ataina khangdrisiga ai haigese daw. Laisina nang pambagi sanadane sawboiramadi nahamuksu thadoidaga sawdana ngangaga leiramdudi. Adusu khanaba yai. Aikoi babana laisi huide chattuna luhongbada haidokre hai. To pote aduda lei. Ngarang laisina sanabu isingda infuba natradi sana isingdagi lakholakpada laisisu wa amadi haibam thoktro.
Mana karigi wa machit amta ngangde. Nangna haiba wa du sa chumme. Laisi su ngarang aina hafit ubadagi atum ukidre. Aduni laisi haiba nupi do aidi kini madu nupi do kayo mitau to bani. Malem masu ngasidi thoibana hairakliba wa du da masadu isingda chingnarami. Thoiba ai thoge nang su tawgadaba thabak do losilhoro. Asi haiduna malem su hagotuna thokirami thoiba madi gyan ingaw ngawna machinda sonjahori. Masina mo kaidawrajana gyan ga tajadi da aidi. Somda som malem thoiba hoidagi thoraklaga ngasidi sana hoigi thongalda hangat handa chatuna mabu thorakpa ngairami. Sana masu yahawi theng kai uirum sumangda leiriba bartindo logo thorakpani. Aduga uirum thongalda hairap yengdubada malemna thongalda mabu munna chadabu makai yengduna leiramba aduda hek michanarami. Sana ikang na uirambaga do mamit khang singna mamit mana lauthokuna malemda yenglai. Nangdi sida kamaina malem masu makhut khatuna sanabu kaurami. Sida lau. Sana hek nukchanana bartina duga kaiga malem gi manakta changsilai. Malem sana gi makokta kaksi koklangna hattuna. Leshabina du yamna yahau thengwa hunabra. Nai. Yam naramani. Nai khangbra. Ado aina nangbu ngarang kan biraga thagat wahi amata paw hairaktaba. Handaki wahi asidadi sana isau sauningna. Kaidobai haidoiba. Aidi nangi maramnani aina isingda iraknaido. Haisinadi ai pamba henmandana isingda chongtharaga hekta iraknarisinne. Natte chong. Adudi karigi isingda chongthariba. Hondoigi laisi haibi saktibi hingchabi manbido aduna aisi isingda inthariba. Wahaido haiduna peri amuk tawrami. Mine isingda indaraga nangna peri ga tawriba. Yamni ningdeko. Nangdi yengningwe khangi. Aise siramgadaba kita ngairabani. Nang lakpadagi hingaklibani. Ai hek siraba. Nang sunga hodoini khangaba. Handak ngawge tawbudusu aina kanbiri natro. Siba khotpaga yam panganu haidi. Sana suktoktuna adumak leirami malem se noklaga. Yari khara suktoadi. Horen thoro haubi lebige. Hojikidi chango nachina yaga do sengdo uru. Nasamga do ipa pharadan kibuki. Yahau kuthengduga nahan khenganjai ngasi khaktani. Asi haiduna fet lauramduna changkhirami. Malem masu sanana changkhibadu noktuna yenglamlaba matungda maithong adu hojik khaktada asawbagi mami tare. Malem sauna laisi hoida amulaklami. Malem na lakpada laisigi mama tonbisu sumang aduda lai ising chaiduna leirami. Koklen madi leiba uramde. Malem praprup tonbigi manakta changsilaktuna hanglai. Ima, laisi leigibra. Laisim to unajake. Tonbisu ipapa khalami ngasi malemgi maithongda asawbagi mami taribadu ubada. Amuksu machanupina malemna hangaklabadi mabu leite hayo hairakiba adubo ningsingdaduna mari tali khumlai. Ibungwa malem icha laisidi leiteni he. Ima asengwa haibiu laisi kadaida lei. Icha laisibu leite haibani ne nangbo. Malem chagadabagi matagumna tonbida munna yenglami. Tonbisu malemga michanaba ngamda. Yare ibungwa hankro. Aisune thabak loisinge. Ima oidaba nganganu. Laisi yumsida lei haiba ai khangi. Tonbi maram chada saugulaktuna. Leite hairingaida chalhauru. Natrabadine nang kaya afaba oiraroi. Laisi unadrigai aidi chaloi. Ibungona laklibase aigi ichada hanjin ikaiba piba pendraduna. Aigi yumaktada ichabu ikaiba piba laklibra. Aidi mangoda ikaiba piba laikide. Nangna leite hairiga yagadro. Luhongba kairibase phagiro. Ibani luhongani haiba khaktani. Adu soini yabanate. Yaba yadabagi tokro. Ma ai mangol kanaduna. Lekayasne khangbusunade. Sida aina kaida ikaiba pikrage. Yare lingbikro. Swaida leibiranu. Imagi yumsida ilakningdana lakpanate. Phari. Ngasi imana laisi leite haiduna uhandrabasu. Laisigadi ai soiduna unagani. Wahaido hairamduna chatke haiduna khong hek thangtokpaga. Laisisu imungdagi wa ngangangnana thorai. Ima! Kaida leige nangbo? Ho ima! Tadro koise! Kauguduna mapanda thoklai tonbidi macha thoklakpa adu ubada pakhatkre. Malemgi mamangdasu khaji ikaiba phawrami. Laisi masu wa ngangnambadagi malem ubada chap leplami. Masa adusu itak thakalaklami. Malem tonbida mamit khana yengduna. Imabu laisi leite haidaini. Tonbi lali tawraga. Imadi leitaba maluri. Tonbida onsilamba mamaido laisida moksat onsinduna asawba khonjel amaga loinana hairei. Nangna doisu kaini. Karisu khumde kaisu tawdaba saduna khumlai. Aina nangonda kai tawkhrage. Nangna do yam sawriduba. Hojik phawba nangna saginara nasana khangjade natra.
ꯅꯪ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯈꯨꯠ ꯐꯥꯎꯕꯗꯤ ꯊꯥꯕꯤꯗ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯥꯏꯅ ꯅꯪꯕꯨ ꯑꯩꯅ ꯈꯨꯠ ꯊꯥꯔꯝꯒꯗꯕꯅꯤ ꯂꯩꯁꯤꯃꯥꯒꯤ ꯋꯥꯈꯜꯗ ꯁꯅꯥꯅ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯂꯦꯝꯗ ꯇꯝꯂꯝꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯩꯈ꯭ꯔꯦ ꯂꯩꯁꯤ ꯃꯥꯂꯦꯝꯒꯤ ꯃꯇꯧꯗꯨꯗ ꯀꯤꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯇꯨꯅ ꯃꯔꯩ ꯑꯗꯨ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯔꯒ ꯑꯩꯅ ꯍꯥꯠꯅꯤꯡꯗꯨꯅ ꯍꯥꯠꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯥꯕꯅꯅꯤ ꯁꯅꯥꯕꯨ ꯅꯪꯅ ꯏꯁꯤꯡꯗ ꯏꯟꯊꯔꯝꯗꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤꯕꯗꯣ ꯅꯣꯏ ꯄꯥꯕꯅꯅꯤ ꯍꯥꯏꯒꯗ꯭ꯔꯣ ꯁꯅꯥꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯛꯑꯕꯅꯤ ꯂꯩꯁꯤ ꯍꯟꯗꯛꯀꯤ ꯃꯥꯂꯦꯝꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯉꯥꯏꯍꯥꯛꯇꯤ ꯅꯦ ꯇꯥꯖꯩ ꯃꯔꯝꯗꯤ ꯁꯅꯥꯅ ꯃꯥꯂꯦꯝꯗ ꯊꯥꯗꯣꯏ ꯃꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯝꯗ꯭ꯔꯤ ꯑꯗꯨꯃꯛꯅ ꯂꯥꯏꯅ ꯈꯪꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯏꯕꯨ ꯃꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯥꯕꯨꯗꯤ ꯃꯥꯂꯦꯝꯅ ꯀꯩꯁꯨ ꯂꯦꯝꯅ ꯇꯣꯛꯂꯔꯣꯏ ꯆꯨꯝꯗꯕꯅꯤꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯁꯅꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯅꯪꯅ ꯁꯣꯛꯄ ꯅꯇꯤꯛ ꯅꯠꯇꯦ ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯒꯦꯗ ꯅꯪꯅ ꯑꯩꯕꯨ ꯐꯪꯕꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯁꯅꯥ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯌꯦꯠꯀꯤ ꯈꯜꯂꯛꯑꯒ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯂꯩꯁꯤꯗ ꯁꯥꯎꯅ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯁꯤ ꯃꯥꯁꯨ ꯃꯥꯂꯦꯝ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯆꯤꯡꯂꯛ ꯅꯣꯛꯇꯨꯅ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯅꯣꯛꯇꯨ ꯅꯣꯛꯆꯅꯤ ꯃꯥꯅ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯊꯥꯗꯣꯏ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯒ ꯀꯔꯝꯅ ꯉꯁꯤ ꯉꯔꯥꯡ ꯈꯛꯇ ꯊꯦꯡꯅꯕ ꯁꯅꯥꯗ ꯀꯔꯝꯅ ꯁꯦꯟꯅꯒꯅꯤ ꯁꯣꯟꯅ ꯑꯃꯨꯛꯁꯨ ꯑꯉꯥꯎꯕꯤꯒꯨꯝ ꯅꯣꯛꯂꯗꯨꯅ ꯊꯥ ꯃꯥꯂꯦꯝꯁꯦ ꯌꯥꯝ ꯄꯪꯉꯤꯗ ꯃꯥꯒꯤ ꯊꯥꯗꯣꯏꯕꯨ ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗꯦ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯍꯣꯔꯦꯟꯁꯨ ꯁꯅꯥ ꯉꯥꯏꯔꯒ ꯅꯩꯁꯤꯜꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥ ꯏꯁꯥ ꯁꯥꯗ ꯆꯠꯈꯤꯔꯝꯃꯤ ꯇꯣꯟꯕꯤꯁꯨ ꯃꯆꯥꯅ ꯁꯣꯜꯂꯤꯕꯁꯤꯡꯗꯨ ꯇꯥꯕꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯥꯒꯤ ꯃꯆꯥ ꯑꯁꯤ ꯁꯤ ꯌꯧꯅ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯈꯛꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯂꯦꯞꯄꯤ ꯂꯦꯞꯅ ꯃꯊꯟꯇꯁꯨ ꯉꯥꯡꯖꯔꯝꯃꯤ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛ ꯃꯤ ꯍꯥꯠꯄ ꯉꯝꯂꯕ ꯑꯩꯅ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯅꯣ ꯑꯁꯨꯛ ꯐꯠꯇꯕ ꯏꯆꯥꯁꯤ ꯐꯪꯍꯟꯕꯤꯔꯤꯕꯅꯣ ꯇꯥꯟꯖꯥꯗꯨꯗ ꯃꯄꯨꯔꯣꯏꯕꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯀꯣꯛꯂꯦꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯀꯞꯄꯒ ꯂꯩꯔꯝꯃꯤꯗꯨꯕꯣ ꯀꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯇꯣꯟꯕꯤ ꯃꯄꯨꯔꯣꯏꯕꯗꯗꯤ ꯑꯣꯟꯁꯤꯜꯂꯛꯇꯅ ꯅꯨꯄꯥ ꯅꯪꯅ ꯈꯪꯕ꯭ꯔꯥ ꯅꯆꯥꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯅꯆꯥꯅꯨꯄꯤꯁꯤ ꯃꯤ ꯍꯥꯠꯂꯦ ꯀꯣꯛꯂꯦꯟ ꯃꯥꯁꯨ ꯌꯥꯎꯅ ꯃꯆꯥꯒ ꯃꯥꯟꯅꯔꯒ ꯁꯤꯟꯈꯤꯕ ꯑꯣꯏꯕꯅꯤꯅ ꯅꯥꯛ ꯌꯦꯠꯇ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨꯅ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯍꯩ ꯃꯤ ꯇꯥꯅꯤꯅꯦ ꯅꯪꯕꯣ ꯑꯗꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯕ ꯅꯆꯥꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄ ꯋꯥꯠꯄꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯃꯁꯤ ꯄꯨꯝꯕ ꯈꯪꯉꯤ ꯀꯩꯅꯣ ꯃꯤ ꯑꯃꯈꯛ ꯍꯥꯠꯄꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯍꯥꯠꯆꯁꯅꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯄꯥ ꯅꯆꯥ ꯁꯤꯟꯅꯔꯒ ꯇꯧꯕ ꯊꯕꯛꯅꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯁꯤꯕꯨ ꯀꯩ ꯀꯥꯏꯒꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯦ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯣꯏ ꯑꯩꯈꯣꯏ ꯅꯠꯇꯅ ꯇꯣꯟꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯒꯅ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯊꯜꯂꯔꯦ ꯑꯃꯨꯛꯁꯨ ꯀꯔꯝꯅ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯒꯕꯨ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯁꯤꯗ ꯍꯥꯏꯔꯨꯒꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯈꯪꯅ ꯈꯪꯗꯕ ꯁꯥꯕꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯀꯞꯇꯅ ꯈꯣꯠꯇꯅ ꯂꯩꯔꯅꯨ ꯃꯤꯅ ꯈꯪꯈ꯭ꯔꯒ ꯎꯈ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯐꯖꯅ ꯍꯥꯏꯅꯔꯣꯏ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯀꯣꯛꯂꯦꯟꯁꯨ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯁꯅꯥꯃꯥꯗꯤ ꯃꯥꯂꯦꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯑꯁꯤꯗ ꯍꯔꯥꯎꯕꯗ ꯂꯣꯏꯔꯝꯃꯤ ꯁꯅꯥꯃꯥꯅ ꯃꯅꯦ ꯊꯥꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯆꯥꯛ ꯂꯣꯏꯔꯕꯣ ꯆꯥꯛꯄꯨꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯦ ꯅꯪꯅ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏꯕꯗꯨꯗ ꯊꯤꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯂꯥꯝꯃꯛꯑꯦ ꯆꯥꯎꯔꯁꯦ ꯏꯅꯦꯁꯨ ꯆꯥꯔꯝꯈꯤꯔꯣꯏ ꯆꯥꯗ꯭ꯔꯤꯌꯦ ꯅꯪꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯦ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯀꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ ꯊꯥꯔꯤꯛꯁꯨ ꯅꯣꯛꯂꯗꯨꯅ ꯏꯅꯦ ꯁꯨꯝ ꯂꯥꯛꯈꯤꯅꯦ ꯅꯪꯕꯣ ꯆꯤꯡꯉꯤꯕꯗꯣ ꯑꯝꯇ ꯊꯥꯗꯣꯛꯁꯤ ꯁꯅꯥꯁꯨ ꯅꯣꯛꯂꯗꯨꯅ ꯆꯤꯡꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯔꯥꯎꯅ ꯆꯥꯛ ꯑꯗꯨ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯇꯨꯅ ꯂꯩꯁꯤ ꯃꯃꯥꯏ ꯏꯀꯥꯏ ꯈꯪꯗꯈꯩ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯗꯨꯅ ꯁꯅꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩ ꯀꯤꯗꯅ ꯂꯥꯛꯑꯔꯣꯏꯗ ꯖꯥꯠꯂꯥ ꯂꯥꯛꯇ꯭ꯔꯗꯤ ꯕꯤꯠꯁꯦ ꯂꯩꯔꯣꯏꯍꯦ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯈꯠꯅꯕ ꯍꯧꯒꯦꯅ ꯇꯧꯔꯤ ꯁꯣꯝꯗꯁꯨ ꯁꯅꯥ ꯉꯁꯥꯏ ꯃꯥꯂꯦꯝꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯃꯁꯥ ꯇꯅꯥꯟ ꯊꯣꯛꯂꯛꯇꯨꯅ ꯃꯥꯂꯦꯝꯒ ꯎꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝꯗꯨꯗ ꯂꯥꯛꯄꯗ ꯃꯥꯂꯦꯝꯒꯤ ꯃꯍꯨꯠꯇ ꯂꯩꯁꯤ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯔꯥꯡ ꯂꯩꯁꯤꯅ ꯃꯉꯣꯟꯗ ꯂꯥꯛꯆꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣ ꯍꯤꯡꯆꯥꯕꯤ ꯃꯤꯍꯥꯠꯄꯤ ꯇꯧꯉꯝꯕꯤ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯍꯥ ꯅꯠꯇ꯭ꯔꯒ ꯉꯁꯤꯁꯨ ꯑꯩꯕꯨ ꯍꯥꯠꯀꯦꯅ ꯉꯥꯏꯔꯝꯃꯤꯔꯣ ꯂꯩꯁꯤ ꯃꯥꯁꯨ ꯁꯅꯥꯅ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯃꯤ ꯇꯧꯅ ꯅꯪꯗꯤ ꯍꯟꯗ꯭ꯔꯤꯅꯦ ꯍꯥꯟꯅ ꯑꯗꯨꯝ ꯑꯣꯏꯔꯤꯅ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯍꯟꯗꯣꯏꯕ
ꯅꯪꯕꯨ ꯑꯩ ꯀꯤꯗ꯭ꯔꯣ? ꯍꯤꯡꯆꯥꯕꯤ, ꯃꯤꯍꯥꯠꯄꯤ, ꯅꯪꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯕ? ꯑꯩꯗꯤ ꯀꯤꯗꯦ꯫ ꯁꯅꯥꯅ ꯃꯤꯍꯥꯠꯄꯤ ꯍꯥꯏꯅ ꯁꯨꯝ ꯄꯟꯕꯗꯨꯗ ꯂꯩꯁꯤꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯤꯗ꯭ꯔꯕꯗꯤ ꯉꯁꯤꯁꯨ ꯋꯥꯔꯛꯄꯤꯕ ꯇꯥꯕꯅꯤ, ꯀꯤꯅꯅꯕ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ, ꯋꯥꯔꯛꯀꯦ ꯍꯥꯏꯗꯨꯅ꯫ ꯁꯅꯥꯁꯨ ꯎꯁꯤꯠꯇꯕ ꯃꯆꯤꯟ ꯀꯟꯕꯗ ꯍꯥꯏꯔꯨꯔꯒꯗꯤ ꯂꯩꯁꯤꯗꯒꯤ ꯇꯥꯕ ꯅꯠꯇꯕꯅꯤꯅ ꯈꯨꯝꯂꯛꯏ, ꯑꯩ ꯂꯥꯛꯑꯦ, ꯋꯥꯔꯛꯄꯤꯔꯨ, ꯅꯠꯇ꯭ꯔꯒ ꯉꯔꯥꯡꯒꯤ ꯃꯑꯣꯡꯗ ꯏꯁꯤꯡꯗ ꯏꯟꯊꯒꯦ ꯍꯥꯏꯔꯣ? ꯁꯦ, ꯏꯟꯊꯔꯣꯁꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯂꯩꯁꯤ ꯃꯥꯁꯨ ꯁꯅꯥꯅ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗ ꯇꯨꯡ ꯈꯖꯤꯛ ꯍꯜꯂꯝꯃꯤ꯫ ꯀꯩꯅꯣ, ꯑꯩ ꯑꯣꯏꯅ ꯀꯤꯔꯕꯣ? ꯑꯩꯅ ꯆꯪꯁꯤꯜꯂꯛꯑꯒ ꯅꯪꯅ ꯆꯠꯊꯣꯛꯈ꯭ꯔꯤꯁꯦ? ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪ ꯀꯤꯗꯣꯏꯕ? ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪ ꯑꯩ ꯀꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ? ꯀꯤꯗꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯉꯔꯥꯡ ꯑꯩꯕꯨ ꯏꯁꯤꯡꯗ ꯏꯟꯊꯕꯒꯤ ꯅꯪꯁꯨ ꯉꯁꯤ ꯑꯩꯅ ꯏꯁꯤꯡꯗ ꯏꯟꯊꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯒꯤ ꯃꯁꯥꯗꯨ ꯈꯪꯏꯟ ꯍꯦꯛꯇ ꯏꯟꯅ ꯁꯥꯐꯨ ꯀꯟꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯟꯊꯔꯝꯃꯤ꯫ ꯂꯩꯁꯤ ꯃꯥꯁꯨ ꯉꯔꯥꯡ ꯁꯅꯥꯅ ꯏꯁꯤꯡꯗ ꯇꯥꯕꯒꯨꯝꯅ ꯇꯥꯔꯝꯃꯤ꯫ ꯁꯅꯥꯅ ꯅꯣꯛꯇꯨꯅ, ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ, ꯉꯝꯃꯗꯤ ꯀꯥꯈꯠꯂꯛꯑꯣꯁꯦ꯫ ꯂꯩꯁꯤ ꯃꯥꯁꯨ ꯏꯔꯣꯏꯕ ꯍꯩꯕꯗꯤ ꯅꯠꯇꯕꯅꯤꯅ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯂꯝꯃꯤ꯫ ꯍꯩꯃꯥ, ꯏꯔꯣꯏꯕ ꯍꯩꯇꯕ ꯑꯣꯏꯔꯦ ꯅꯪꯁꯨ? ꯑꯣ, ꯅꯨꯡꯉꯥꯏꯇꯦꯗ꯫ ꯂꯩꯁꯤ ꯃꯥꯁꯨ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯏꯔꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯁꯅꯥꯁꯨ ꯍꯦꯛ ꯊꯋꯥ ꯏꯁꯥ ꯁꯥꯗ ꯅꯣꯛꯇꯨꯅ ꯂꯩꯊꯣꯛꯏ꯫ ꯉꯔꯥꯡ ꯑꯩꯅ ꯋꯥꯈꯤꯕꯗꯨꯅꯤ, ꯅꯪꯁꯨ ꯋꯥꯎ ꯉꯁꯤꯗꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯨꯡꯗꯒꯤ ꯃꯥꯂꯦꯝꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯅꯪꯕꯨ ꯃꯤ ꯃꯆꯥꯁꯤ ꯁꯤꯕ ꯇꯥꯔꯦ, ꯑꯝꯇ ꯆꯤꯡꯈꯠꯄꯤꯁꯤ꯫ ꯁꯅꯥ ꯁꯧꯔꯞ ꯇꯧꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ, ꯁꯤꯅꯤꯡ ꯁꯤꯖꯅꯨ, ꯃꯥꯗꯤ ꯁꯤꯕꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯏ꯫ ꯃꯥ ꯁꯤꯕꯅ ꯑꯔꯥꯏꯕꯅꯤ, ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯕꯗꯅꯥꯝ ꯐꯪꯗꯣꯏꯗꯣ ꯑꯗꯨ ꯎꯕꯗ ꯍꯥꯏꯕꯤꯕꯅꯤꯅꯦ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ, ꯂꯥꯛꯑꯣ, ꯑꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯦ ꯑꯝꯇ ꯀꯜꯂꯨꯁꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯂꯩꯁꯤꯅ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯥꯎꯁꯤꯜꯂꯝꯃꯤ꯫ ꯅꯔꯝꯆꯠ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤꯅꯦ, ꯁꯤꯕ ꯐꯥꯎꯕ ꯌꯥꯔꯕꯅꯤ꯫ ꯅꯪ ꯍꯥꯠꯄꯒꯤ ꯑꯩ ꯕꯗꯅꯥꯝ ꯄꯨꯅꯤꯡꯗꯦ, ꯑꯗꯨꯅ ꯀꯟꯕꯤꯔꯒꯦ꯫ ꯑꯃꯨꯛꯁꯨ ꯃꯥꯂꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯁꯤꯜꯂꯤ꯫ ꯑꯣꯏ, ꯂꯥꯛꯑꯣ, ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯝꯇ ꯆꯤꯡꯈꯠꯂꯣ꯫ ꯃꯥꯂꯦꯝ ꯃꯈ꯭ꯋꯥꯡꯒꯗꯣ ꯃꯦꯠꯂꯒ, ꯑꯣꯏ ꯀꯥꯏꯅ, ꯅꯪꯅꯁꯨ ꯏꯁꯤꯡꯗ ꯏꯟꯊꯕ, ꯆꯤꯡꯈꯠꯄꯅ ꯑꯩꯅ ꯆꯤꯡꯈꯠꯂꯨ ꯀꯥꯏꯅ, ꯅꯪꯅꯦ ꯈꯨꯄꯥꯛꯁꯤꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯀꯅꯤ꯫ ꯑꯝꯇ ꯊꯨꯅ ꯆꯤꯡꯈꯠꯂꯣ ꯍꯥꯏꯕ, ꯅꯠꯇ꯭ꯔꯗꯤ ꯁꯤꯕꯅ ꯍꯥꯜꯂꯅꯤꯌꯦ꯫ ꯍꯣꯏ ꯍꯦ, ꯅꯪꯅ ꯆꯤꯡꯈꯠꯀꯦ꯫ ꯑꯁꯨꯝꯅ ꯎꯄꯥꯏ ꯂꯩꯇ ꯇꯜꯂꯕꯁꯨ ꯇꯟꯅ ꯂꯩꯁꯤꯕꯨ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯂꯩꯁꯤ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥ ꯄꯥꯈꯠꯅ ꯃꯥꯂꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯆꯦꯜꯍꯧꯔꯁꯤ, ꯁꯤ ꯅꯨꯄꯤꯁꯤ ꯁꯤꯔ ꯃꯥꯜꯂꯦ꯫ ꯃꯥꯂꯦꯝ ꯃꯈꯨꯠꯇꯨꯅ ꯂꯩꯁꯤꯒꯤ ꯃꯅꯥꯇꯣꯟ ꯃꯌꯥꯗ ꯍꯥꯏꯐꯦꯠ ꯊꯝꯗꯨꯅ, ꯁꯣꯔ ꯍꯣꯜꯂꯤ, ꯑꯝꯇ ꯄꯥꯈꯠꯈꯤꯅꯨ꯫ ꯁꯣꯔ ꯍꯣꯜꯂꯕꯁꯨ ꯂꯥꯛꯑꯣ ꯆꯠꯂꯁꯤꯕ, ꯏꯕꯥꯅꯤ ꯃꯥ ꯁꯤꯅꯤꯡꯉꯁꯨ ꯁꯤꯖꯍꯧꯔꯁꯅꯨ, ꯍꯤꯡꯅꯤꯡꯉꯁꯨ ꯍꯤꯡꯖꯔꯁꯅꯨꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯁꯤ ꯃꯃꯤꯠ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯞꯅ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯃꯃꯥꯅ ꯄꯥꯈꯠꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯂꯩꯁꯤ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯑꯩ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤꯅꯣ? ꯉꯁꯥꯏꯅꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ, ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯅꯪꯕు ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯁꯤ ꯃꯃꯤꯠ ꯏ ꯀꯥꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯑꯩꯕꯨ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝꯅ ꯑꯗꯨꯝꯅ ꯃꯐꯝꯗꯨꯗ ꯍꯨꯟꯗꯣꯛꯂꯨꯅ ꯊꯝꯂꯝꯕꯅꯤꯀꯣ꯫ ꯐꯩ ꯐꯩ, ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯏꯈꯨꯠꯄꯦꯟꯅ ꯍꯥꯠꯀꯅꯤ꯫ ꯁꯣꯟꯅ ꯁꯣꯟꯅ ꯃꯄꯤꯁꯨ ꯇꯨꯞ ꯇꯨꯞ ꯁꯤꯟꯊꯔꯛꯂꯤ꯫ ꯇꯣꯟꯕꯤꯁꯨ ꯃꯆꯥꯅ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ, ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯏꯃꯥ, ꯑꯃꯥꯏꯕꯤ ꯀꯧꯔꯨ ꯆꯣꯔꯣ꯫ ꯌꯥꯔꯦ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ, ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯏꯊꯟꯗ ꯑꯝꯇ ꯂꯩꯒꯦ꯫ ꯅꯁꯥ ꯉꯝꯗꯕꯗꯨꯗ ꯅꯊꯟꯗ ꯂꯩꯕꯗꯨꯕꯨ ꯌꯥꯒꯗ꯭ꯔꯣ? ꯊꯣꯛꯈ꯭ꯔꯣꯗꯤ ꯊꯣꯛꯈ꯭ꯔꯗꯅ, ꯋꯥꯁꯨ ꯉꯥꯡꯉꯒ ꯂꯩꯗꯣ ꯀꯩꯒꯤꯅꯣ? ꯏꯕꯦꯝꯃ, ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯅꯪꯒꯤ ꯅꯈꯣꯜꯁꯨ ꯇꯥꯅꯤꯡꯗꯦ꯫ ꯇꯣꯟꯕꯤꯗꯣ ꯎꯄꯥꯏ ꯂꯩꯇ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯁꯤꯁꯨ ꯃꯁꯥ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯕꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯀꯞꯅ ꯀꯞꯅꯁꯨ ꯍꯥꯏꯖꯔꯤ, ꯑꯁꯨꯛ ꯊꯤꯅ ꯑꯩꯕꯨ ꯂꯥꯛꯅ, ꯑꯗꯨꯕꯨ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯍꯟꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ꯫ ꯃꯥꯂꯦꯝ ꯑꯃꯁꯨꯡ ꯁꯅꯥꯁꯨ ꯑꯁꯨꯛ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯃꯥꯂꯦꯝꯒ ꯁꯅꯥꯒ ꯎꯅꯔꯝꯃꯤ꯫ ꯅꯣꯏꯒꯤ ꯍꯤꯡꯆꯥꯕꯤ ꯁꯛꯊꯤꯕꯤꯗꯣ ꯎꯗ ꯀꯨꯏꯔꯦꯅꯦ꯫ ꯀꯅꯥꯅꯣ ꯍꯤꯡꯆꯥꯕꯤꯕꯣ? ꯍꯣ, ꯀꯅꯥ ꯑꯣꯏꯅꯤ ꯍꯥꯏꯒꯦ, ꯂꯩꯁꯤꯕꯨꯅꯤꯗꯅ꯫ ꯌꯥꯔꯦ, ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯄꯜꯂꯛꯀꯅꯨ, ꯑꯩ ꯍꯩꯅꯗꯦ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯍꯩꯅꯗꯕꯗꯨꯒꯅꯤ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯤꯗꯣ꯫ ꯃꯥꯂꯦꯝ ꯁꯅꯥꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ, ꯆꯤꯡꯒꯟꯕꯤ, ꯇꯧꯉꯝꯕꯤ, ꯅꯪ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯔꯣꯏ꯫ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯗꯧ ꯉꯝꯗꯣꯏꯕ? ꯑꯝꯇ ꯍꯥꯏꯌꯣꯕ꯫ ꯃꯥꯂꯦꯝ ꯃꯈꯨꯠꯀꯥꯗꯨ ꯊꯥꯡꯒꯠꯇꯨꯅ,
Masi pak tharo semta nari lerdi tharo. Malem handakti hau kai hekta sanagi mataududa nokhalaklam. Ai di ngamaro de bim. Nang phasana di ngam. Ai na kari ngami ba. Ho ai ki thamoi se hekta pungsum sumba ngame hai. Hekta haizin ba. Aseng mane sana. Ai punsi se hingbagi mangal yaurudram. Adubu nanga na honana thengnaraba asidagidi ai hingningu phawba haibado oire. Hojikti nangbusu yamna nusi. Nangbu thadokpa ngamgadabasu mande. Malemgi wahaido taraga sanasu ikaina mamai adu nontharami. Malemsu ikaina mamai nonthaduna lairiba sanagi makhut yet aduda khangpai pairai. Aduga nokni tauna hairai. Aina nang nusiba kumna nangasu ai nusi haiba ai khangida. Nangna haidrasu. Sana ikai nusi yana na saujinnarai. Khutse thado nusi dejo. Aina paiba nangi khudangse sigi wina thador. Makoi anigi mataudu u pambi achauba amagi makhongdagi lonna karimnaba amaga loinana yengli laisna madi. Yengna machinda momon noklaga solai. Nusina. Noi ani kayam kuina nusina bangamgi haibado ai yengi. Aduga tamale. Nangbusu laisi aina. Thadoi kainabagi awaba yengbugum. Sana kainabagi angawbugumna wana lenbadusu aina yengani. Sona ani dubu mamit khana yengli. Asumna numidangi jak ising toknaraba matungni. Laisiga mapaga. Punna phaminaduna phatalausingi wa tanari. Asuk kuina hainaduna laklaba wafamda. Mane hekta khudakta luhongba toksi hairaga aibu ikaiba pibani. Ainasu aigi ikhong kolaga macha nupagidam nangbu mamau oike hainabado ai imit pen nokna yengani. Mapagi wahaido taraga laisisu noktuna hairai. Matam aduda tamalemna thamoi kairaga aina afabi sadana themjinbigani. Aduga makhoigi lanthongpam aigi mingda pananaba aina honagani. Aduni ichasidi pangadu. Ipa ichana hujik tawgadaba haiba mamangi matawgumna sanabu mi neptuna phahandu mahabu halangadabani. Thadoina oirabasu. Sanabudi ikhutpena hatkani. Mase aigi wasakni. Hatkadab ipana ya. Adudi papa thabakse athuba matamda pangthoknaba tawrasi. Tawsi kaide. Asumna nong nini humni hojinkraba matung sana nungthil talak aduda masadu irang langna mani tharikta onsinduna hairai. Ine ai kaithel phawbadang thokkhige. Nangdi kaidoba thoktoiba. Aigi firol furit khara yengukhige na tawbani. Ine ga punna chasise. Ine phise subam ta loisinkhige. Ine yaani ai dum chatlage. Yam kuigadabassu nateba. Adoboba ine ga chase. Ine ngasidine mangha kaya nungaite. Is mangi wabu maku mangnina khando. Ai chalukige ko ine yam thuna halakani ngairamu. Wahaido hairamduna thongalda chenthokirami. Tharik masu machinda tapna solhawi. Tawrisi yengune masibo. Mangaunu marola mathiriba. Somdasu sanama thanda chatna machinda ngangzarami. Ine ngairamadi horen tamalem unaba mu thengduni. Aduna ithanda satpasina hena phari. Ngangna chatlambani adubu khanghaudana tunglumdagi nupa kharana magi chin adu khangmen mensinkiduna soro jingduna khawo choba mugi manungda kitlauna namsinki. Laptakna tawribadu tanja chana thabak ama chatluraga halakpa thoibana hikuram. Thoiba masu pakhana nupa singdugi matungda inaraklami. Sum inarakpana nupa sing aduna achikpa lamhangoina tawba yum amada pusinkiram. Yumdu hek yawbaga thong adu chechet lonsinkirami. Thongdu lonsinkrabada nupa sing aduna khaw manung adudagi sanabu lokthorei. Sana nupa sing aduna machin menkibana wa ngangba ngamda yamna wana sor thabet honduna leirami. Nupa amana yamna usitana nokrem haigrem naduna hairei. Hai sidi masak chap manei ekhoina mamangda hachibu nupiduga. Sana sauna mapita na nupa duda yengai. Namit ka do yenglaganun he pamake tawine. Tanjadu da nupa ama jangsilaktuna sanagi pulliba do kari loina lokthokpirami. Madu hek lokthokpaga sana soradu sangna hondoraklami. Sana na wana lairingaida nupi amagi khonjelna yamna usitana hairai. Sana nangla aba natro ngasidi nangi numit surabani. Sana masu chingnana nupiduda yenglakpani. Yengna asawbagi maithong amaga loinana nupidubu usitana noksinaduna hairai. Laisi nangoiramgani haibase aina khangabani. Hojik phawba handene nang. Yarise nanga wari sanabagi matam laite. Ai chalage noigi minai singda thongsemta hangalo. Aidi kaidobagi nangbu tarai chalhandoriba. Adudi nangna pamise kaino hai. Aina pamba hairagadi nangi thawai lo. Handaki wahai sing aduda sanasu
ꯅꯣꯛꯅꯤꯡꯕ ꯀꯔꯤ ꯌꯥꯎꯔꯖꯥꯠꯅꯣ ꯈꯪꯗꯦ ꯍꯧꯈꯩ ꯍꯦꯛꯇ ꯅꯣꯛꯈꯠꯂꯛꯏ꯫ ꯀꯔꯤ? ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯕꯕ? ꯅꯣꯛꯎ ꯅꯣꯛꯎ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯤ, ꯅꯪꯕꯨ ꯂꯥꯟꯕꯤꯒꯗꯕ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯁꯅꯥꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯂꯩꯁꯤ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯒꯤ ꯃꯁꯨꯝ ꯂꯨꯈꯝꯗ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯍꯦꯛꯇ ꯆꯤꯡꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ꯫ ꯅꯪꯅ ꯅꯤꯡꯅꯤꯡꯕ ꯂꯥꯏꯅꯤꯡ, ꯅꯪꯕꯨꯗꯤ ꯀꯟꯕ ꯉꯝꯃꯨ꯫ ꯏꯁ, ꯋꯥꯔꯤꯒꯗꯤ ꯂꯣꯏꯔꯤ ꯏꯕꯦꯝꯃ, ꯑꯩꯁꯦ ꯁꯤꯗ ꯁꯤꯗꯧꯒ ꯃꯉꯥꯏꯔꯦ꯫ ꯉꯁꯤꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯅꯪꯅ ꯍꯥꯠꯂꯁꯨꯅꯦ, ꯕꯨꯠ ꯑꯣꯜꯂꯒ ꯌꯥꯝ ꯁꯥꯊꯤꯅ ꯇꯝꯅꯔꯒ ꯅꯪꯕꯨ ꯑꯃꯨꯛ ꯍꯥꯠꯀꯦ꯫ ꯑꯩꯁꯦ ꯇꯝꯅꯔꯒ ꯍꯥꯠꯇꯣꯏꯕ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯍꯧꯈꯩ ꯍꯦꯛꯇ ꯅꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯅꯥꯒꯤ ꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯂꯩꯁꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒꯤ ꯃꯍꯩ ꯅꯪꯅ ꯉꯁꯤ ꯐꯪꯂꯤꯕ꯫ ꯁꯅꯥ ꯃꯥꯁꯨ ꯃꯆꯤꯟ ꯈꯨꯝꯕꯗꯤ ꯂꯦꯞꯄ ꯅꯠꯇꯦ, ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯃꯤꯀꯤ ꯊꯤꯒꯨꯝꯅ ꯂꯣꯟꯅ ꯊꯨꯝꯅ ꯊꯕꯛ ꯇꯧꯕ ꯅꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯎꯁꯤꯠꯇꯣꯔꯤꯒꯦ? ꯅꯪ ꯅꯔꯤ ꯂꯩꯔꯗꯤ ꯑꯩꯕꯨ ꯐꯣꯡꯅ ꯁꯤꯡꯅꯔꯝꯕ ꯌꯥꯗ꯭ꯔꯣ? ꯃꯤꯀꯤ ꯊꯤ ꯑꯣꯏꯒꯦꯔꯥ, ꯍꯥꯏꯅꯤꯡꯕ ꯍꯥꯏꯅꯨ, ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯨ꯫ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯈꯖꯤꯛ ꯊꯦꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯂꯩꯁꯤ ꯃꯥꯁꯨ ꯁꯅꯥꯕꯨ ꯀꯔꯦꯝꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯁꯅꯥ ꯃꯥꯁꯨ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯃꯩ ꯍꯧꯈꯩ ꯁꯥꯎꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ, ꯑꯩꯕꯨ ꯊꯥꯗꯣꯛ, ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯀꯔꯤꯒꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯣꯔꯤꯒꯦ? ꯑꯁꯨꯛ ꯋꯥꯅ ꯁꯦꯜ ꯇꯤꯡꯈꯩ ꯐꯥꯍꯜꯂꯒ? ꯂꯩꯁꯤ, ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯇꯥ ꯃꯥꯂꯦꯝꯅ ꯈꯪꯂꯒ ꯅꯪ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯤꯡꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ꯫ ꯈꯪꯗꯕꯅꯤꯅ ꯅꯪꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯥꯠꯄꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯣ? ꯍꯥꯠꯅꯤꯡꯉꯗꯤ ꯀꯣꯛ ꯍꯥꯠꯂꯨ ꯂꯥꯎ꯫ ꯀꯅꯥ ꯈꯪꯅꯤ, ꯑꯩꯕꯨ ꯍꯥꯠꯀꯦꯅ ꯐꯥꯔꯒ ꯍꯥꯠꯍꯧꯗ꯭ꯔꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ? ꯂꯩꯁꯤ ꯁꯅꯥꯒꯤ ꯃꯁꯝꯗꯨ ꯈꯨꯗꯥꯡ ꯌꯦꯠꯂꯒ, ꯂꯩꯁꯤ ꯑꯩꯅ ꯍꯥꯠꯀꯦ ꯈꯟꯕꯗ ꯍꯥꯠꯇꯕ ꯌꯥꯎꯗ꯭ꯔꯤ꯫ ꯊꯥꯗꯣꯏꯁꯨ ꯂꯩꯁꯤ ꯑꯩꯅꯅꯤ ꯃꯤ ꯅꯦꯛꯇꯨꯅ ꯍꯥꯠꯍꯜꯂꯤꯕ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯏꯈꯨꯠ ꯄꯦꯟꯅ ꯍꯥꯠꯀꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯦ ꯃꯄꯥꯟꯗꯒꯤ ꯊꯣꯡꯁꯨ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯇꯨꯅ ꯂꯩꯁꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯤꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯑꯣꯏꯈꯤꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨ ꯂꯩꯁꯤ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯅ ꯃꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯒ ꯃꯥꯂꯦꯝꯅ ꯃꯃꯤꯠ ꯈꯥꯅ ꯂꯩꯁꯤꯗ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯥꯂꯦꯝꯒꯤ ꯃꯌꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯇꯨꯅ ꯁꯅꯥꯕꯨ ꯂꯩꯁꯤ ꯐꯥꯕꯒꯤ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝ ꯊꯣꯏꯕꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯊꯣꯏꯕꯅ ꯍꯥꯏꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯇꯥꯟꯖꯥ ꯆꯥꯅ ꯂꯩꯁꯤꯅ ꯁꯅꯥꯗ ꯍꯥꯏꯕ ꯋꯥ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯈꯤꯕꯅꯤ꯫ ꯂꯩꯁꯤꯁꯨ ꯃꯥꯂꯦꯝꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯁꯥꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯛꯂꯝꯃꯤ꯫ ꯇꯥ ꯃꯥꯂꯦꯝ! ꯃꯥꯂꯦꯝ ꯊꯣꯏꯕꯅ ꯍꯥꯊꯨ ꯍꯥꯊꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯅꯥꯕు ꯂꯩꯁꯤꯅ ꯐꯥꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯈꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯧꯅꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥꯂꯦꯝ ꯂꯩꯁꯤꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ, ꯃꯤ ꯍꯥꯠꯄ ꯉꯝꯕꯒꯤ ꯆꯥꯡꯗ ꯐꯠꯂꯝꯂꯣꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯜꯂꯨꯗꯕ, ꯑꯗꯨꯕꯨ ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯍꯤꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯑꯃꯨꯛꯁꯨ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ, ꯑꯩꯒꯤ ꯊꯥꯗꯣꯏꯗꯒꯤ ꯍꯦꯜꯂꯛꯇꯅ ꯑꯩꯒꯤ ꯁꯅꯥꯕꯨ ꯅꯪꯅ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ, ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ! ꯂꯩꯁꯤ ꯍꯟꯗꯛꯇꯤ ꯃꯄꯤ ꯇꯥꯅ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯄꯨꯝꯕ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯪꯕꯤꯗꯦ? ꯃꯥꯅꯤ, ꯅꯪꯒꯤ ꯊꯥꯗꯣꯏꯁꯨ ꯑꯩꯅ ꯍꯥꯠꯄꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯏ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝꯗ ꯂꯩꯁꯤ ꯃꯄꯥꯒ ꯄꯨꯟꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯋꯥ ꯇꯥꯅꯔꯤ꯫ ꯕꯥꯕꯥ, ꯊꯥꯗꯣꯏꯗꯣ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯒ ꯇꯥ ꯃꯥꯂꯦꯝꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯗꯨꯅ ꯊꯥꯗꯣꯏꯁꯦ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ꯫ ꯑꯩꯁꯨ ꯑꯗꯨꯃꯛꯅꯤ ꯈꯜꯂꯝꯕ꯫ ꯊꯥꯗꯣꯏ ꯍꯥꯠꯈ꯭ꯔꯕꯗꯤ ꯃꯥꯂꯦꯝꯗ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯂꯟꯐꯝ ꯄꯨꯝꯕ ꯏꯆꯥꯒꯤ ꯑꯣꯏꯔꯅꯤ, ꯅꯠꯇ꯭ꯔꯥ? ꯃꯄꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯂꯩꯁꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯊꯥꯗꯣꯏꯅ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯇꯨꯅ ꯆꯠꯂꯤꯉꯩꯗ ꯅꯨꯄꯥ ꯈꯔꯅ ꯊꯥꯗꯣꯏꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ꯫ ꯂꯩꯁꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯏ, ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯗꯕ ꯃꯈꯩ ꯇꯥ ꯃꯥꯂꯦꯝꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤ, ꯅꯠꯇ꯭ꯔꯥ? ꯊꯥꯗꯣꯏ ꯂꯩꯁꯤꯗ ꯌꯦꯡꯗꯨꯅ, ꯀꯩꯅꯣ ꯂꯩꯁꯤ, ꯑꯩꯕꯨ ꯐꯥꯔꯤꯕꯗꯤ? ꯊꯥꯗꯣꯛꯑꯣ, ꯑꯩ ꯌꯨꯝꯗ ꯆꯠꯀꯦ꯫ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯣꯏꯕ? ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯌꯣ꯫ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯅꯪꯕꯨ ꯍꯥꯠꯄ꯫ ꯊꯥꯗꯣꯏ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ, ꯂꯩꯁꯤ, ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ꯫ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ? ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯒꯦ, ꯑꯩ ꯇꯥ ꯃꯥꯂꯦꯝꯒ ꯂꯥꯞꯊꯣꯛꯅꯒꯦ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯍꯦꯟꯈ꯭ꯔꯦ ꯊꯥꯗꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯈꯔꯗ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯊꯥꯗꯣꯏꯒꯤ ꯃꯁꯝ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯝꯃꯤ꯫
ꯊꯥꯗꯣꯏꯁꯨ ꯅꯥꯔꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯊꯥꯗꯣꯛꯑꯣ ꯊꯥꯗꯣꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯀꯩꯗꯧꯕ ꯉꯝꯗꯣꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯆꯥꯛꯅ ꯃꯄꯤ ꯇꯥꯅ ꯎꯄꯥꯏꯗꯤ ꯂꯩꯇ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯩꯁꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯂꯩꯁꯤ ꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛ꯫ ꯑꯩ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯔꯣꯏ꯫ ꯑꯩ ꯌꯨꯝꯗ ꯆꯠꯀꯦ꯫ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯉꯥꯏꯔꯝꯃꯅꯤꯌꯦ꯫ ꯂꯩꯁꯤ ꯃꯥꯁꯨ ꯊꯥꯗꯣꯏꯅ ꯃꯈꯣꯡ ꯀꯣꯜꯂꯛꯂꯤꯕ ꯑꯗꯨꯗ ꯀꯥꯎꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯞꯁꯤ ꯂꯥꯎꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯉꯁꯤꯗꯤ꯫ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯇꯥ ꯃꯥꯂꯦꯝꯒ ꯅꯛꯁꯤꯟꯅꯒꯅꯨ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯂꯧꯗꯕꯒꯤ ꯃꯍꯩ ꯅꯪꯅ ꯐꯪꯂꯤꯕꯅꯤ꯫ ꯊꯥꯗꯣꯏ ꯄ꯭ꯔꯞ ꯂꯩꯁꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯤ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯅꯪꯅ ꯀꯟꯕꯤꯌꯨ꯫ ꯑꯩ ꯇꯥ ꯃꯥꯂꯦꯝꯗꯒꯤ ꯂꯥꯞꯅ ꯂꯩꯔꯒꯦ꯫ ꯑꯩ ꯃꯥꯒ ꯅꯛꯁꯤꯟꯅꯔꯔꯣꯏ꯫ ꯊꯥꯗꯣꯏ ꯃꯥꯅ ꯂꯩꯁꯤꯒꯤ ꯃꯐꯝꯗ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯂꯩꯁꯤꯅ ꯊꯥꯗꯣꯏꯕꯨ ꯇꯊꯤ ꯐꯨꯕꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯁꯤꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯊꯥꯗꯣꯏꯕꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯍꯥꯠꯇꯣꯛꯇꯨꯅ ꯍꯨꯟꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯨꯄꯥ ꯈꯔꯅ ꯄꯨꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯁꯤ ꯋꯥꯔꯤ ꯂꯤꯅ ꯅꯣꯛꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯈꯣꯡ ꯀꯣꯟꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ, ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯂꯩꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯣꯛꯅꯤꯡꯉꯤꯗ꯫ ꯃꯥꯂꯦꯝ ꯃꯄꯤ ꯇꯥꯅ ꯂꯩꯁꯤꯒꯤ ꯃꯃꯥꯏꯗ ꯑꯃꯨꯛꯁꯨ ꯁꯥꯐꯨ ꯀꯟꯅ ꯍꯟꯖꯤꯟ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯊꯥꯗꯣꯏꯒꯤ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯃꯦꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯅ ꯄꯥꯈꯠꯅ ꯇꯥ ꯃꯥꯂꯦꯝ ꯑꯗꯨ ꯇꯧꯒꯅꯨ ꯐꯠꯇꯤꯌꯦ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯂꯦꯝꯕꯨ ꯆꯤꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯗꯨ ꯐꯠꯇꯦ꯫ ꯃꯥꯗꯤ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯁꯣꯏꯗꯅ ꯐꯪꯒꯗꯕꯅꯤ꯫ ꯑꯩ ꯃꯥꯕꯨ ꯍꯥꯠꯂꯒ ꯊꯥꯗꯣꯏꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ꯫ ꯑꯩ ꯃꯥ ꯍꯥꯠꯀꯅꯤ꯫ ꯐꯠꯇꯕ ꯃꯤꯗꯤ ꯅꯪꯅ ꯍꯥꯠꯇ꯭ꯔꯕꯁꯨ ꯃꯥꯕꯨꯗꯤ ꯗꯟꯗꯤ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅꯨꯄꯤ ꯈꯔꯒ ꯊꯥꯗꯣꯏꯒꯤ ꯃꯃꯥꯒ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ ꯅꯪꯗꯤ ꯌꯥꯝꯅ ꯉꯝꯃꯤꯅ꯫ ꯊꯥꯗꯣꯏ ꯐꯥꯎꯕ ꯍꯥꯠꯄ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯍꯟꯗꯛꯇ ꯅꯧꯅ ꯌꯨꯝ ꯍꯣꯡꯗꯛꯂꯤꯕ ꯁꯅꯥꯕꯨ ꯍꯥꯠꯀꯦ ꯊꯧꯔꯥꯡ ꯅꯪ ꯉꯁꯤꯗꯤ ꯈꯪꯂꯣꯏꯗ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯁꯤꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯊꯕꯥꯁꯨ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄ? ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅꯁꯨ ꯂꯩꯁꯤꯕꯨ ꯐꯨꯔꯝꯃꯤ꯫ ꯂꯩꯁꯤꯁꯨ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯁꯤ ꯃꯃꯥꯇꯣꯟꯕꯤꯁꯨ ꯆꯦꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯕꯗꯨ ꯎꯕꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥꯁꯤ ꯁꯤꯕ ꯇꯥꯔꯦ꯫ ꯃꯌꯥꯝꯅ ꯐꯨꯕꯤꯔꯤꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯈꯣꯡ パイꯗꯨꯅ ꯈꯨꯔꯨꯝꯃꯣ ꯍꯥꯏꯔꯕꯁꯨ ꯈꯨꯔꯨꯝꯖꯒꯦ꯫ ꯃꯌꯥꯝꯗꯨ ꯇꯣꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯅꯔꯛꯏ꯫ ꯅꯆꯥꯅꯨꯄꯤꯁꯦ ꯀꯔꯤꯝꯇ ꯋꯥꯔꯛꯄꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯤ ꯍꯥꯠꯄ ꯐꯥꯎꯕ ꯃꯁꯥꯁꯤꯗ ꯀꯤꯕ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯈꯨꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯝꯕ ꯑꯩꯈꯣꯏ ꯄꯥꯝꯗ꯭ꯔꯦ꯫ ꯃꯌꯥꯝ ꯏꯆꯥꯅ ꯁꯣꯏꯈ꯭ꯔꯕꯁꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥꯁꯤꯅ ꯃꯤ ꯍꯥꯠꯂꯨꯔꯒ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯅꯆꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯠꯀꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒꯦ꯫ ꯑꯩꯈꯣꯏꯕꯨ ꯅꯪꯅ ꯉꯥꯛꯄꯤꯕ ꯉꯝꯒꯗ꯭ꯔꯣ? ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯣꯟꯕꯤꯕꯨꯁꯨ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯇꯣꯟꯕꯤ ꯀꯞꯂꯒ ꯁꯥꯎꯅ ꯃꯆꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯗ ꯁꯤꯈ꯭ꯔꯣ꯫ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯤ꯫ ꯅꯪ ꯄꯣꯛꯂꯨꯕꯅ ꯉꯁꯤꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯥꯡꯗ ꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯅꯪꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯆꯤꯟꯗꯣ ꯈꯨꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕ ꯂꯩꯁꯤꯒꯤ ꯃꯄꯥ ꯃꯆꯥꯁꯨ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯐꯪꯂꯝꯃꯤ꯫ ꯇꯣꯟꯕꯤꯗꯤ ꯃꯄꯨꯔꯣꯏꯕ ꯃꯆꯥꯅ ꯑꯗꯨꯛ ꯌꯧꯅ ꯐꯠꯇꯕ ꯇꯧꯔꯝꯕ ꯑꯁꯤꯗ ꯃꯊꯟꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯄꯥꯎꯁꯤꯡꯗꯨ ꯇꯥꯕꯗ ꯃꯈꯨꯠꯇꯨ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯗꯅ꯫ ꯃꯁꯤꯕꯨꯅꯦ ꯏꯃꯧ ꯑꯣꯏꯍꯧꯗꯕ ꯌꯥꯝ ꯐꯩ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯡꯕꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯃꯥ ꯏꯃꯧ ꯑꯣꯏꯍꯧꯗꯕ ꯌꯥꯝꯅ ꯐꯩ꯫ ꯏꯃꯧꯒ ꯑꯣꯏꯔꯝꯂꯕꯗꯤ ꯀꯅꯥꯅ ꯈꯪꯕ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯥꯅ ꯍꯥꯠꯈꯤꯕꯁꯨ꯫ ꯑꯁ ꯈꯜꯂꯨꯕꯗ ꯇꯨ ꯆꯨꯡꯏ꯫ ꯊꯥꯗꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅꯕꯗꯣ ꯃꯥꯅ ꯍꯥꯠꯄ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣꯕ꯫ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯁꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯕꯨ ꯅꯣꯏꯅ ꯂꯨꯍꯣꯡꯉꯣ ꯍꯥꯏꯔꯤꯅꯦꯕ꯫ ꯑꯩꯈꯣꯏꯁꯨ ꯀꯅꯥꯅ ꯈꯪꯖꯅꯤꯒꯦ ꯑꯁꯨꯝꯅ ꯇꯧꯔꯝꯅꯤꯗꯤ꯫ ꯅꯆꯥꯅ ꯌꯥꯗꯕ ꯅꯨꯄꯤꯗ ꯅꯝꯗꯅ ꯂꯨꯍꯣꯡꯒꯦ ꯈꯟꯕꯤꯒꯅꯨ ꯍꯥꯏꯁꯦ ꯁꯤꯗꯅꯤ꯫ ꯏꯄꯥꯕꯨ ꯏꯆꯥꯅ ꯌꯥꯝꯃꯟꯗꯕꯗꯨꯗ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯂꯤꯕꯅꯤꯅꯦ꯫ ꯍꯥꯏꯗꯣꯛꯂꯤꯕꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯅꯠꯇ꯭ꯔꯣ? ꯅꯣꯏꯗꯤ ꯌꯥꯝꯅ ꯄꯥꯝꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯤꯍꯥꯠꯄꯤꯗꯣ꯫ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯄꯥꯝꯗ꯭ꯔꯤ꯫ ꯄꯨꯡꯈꯤ ꯈꯤꯔꯦ꯫ ꯏꯄꯥꯒꯤꯗꯤ
ꯏꯆꯥꯅ ꯑꯗꯨꯝ ꯌꯥꯔꯦ. ꯏꯆꯥꯅ ꯈꯟꯕꯗꯨ ꯌꯥꯔꯦ. ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯁꯨ ꯅꯣꯛꯂꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ. ꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯆꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯂꯦꯝ ꯍꯣꯏꯒꯤ ꯏꯃꯨꯡꯒꯁꯨ ꯍꯥꯏꯅ ꯁꯤꯡꯅꯕ ꯇꯧꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯈꯨꯜ ꯑꯃꯗꯅꯤ. ꯈꯨꯜ ꯑꯗꯨꯗ ꯑꯆꯤꯛꯄ ꯆꯤꯗꯥꯏ ꯑꯃꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯊꯟꯇ ꯐꯝꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯝꯃꯤ. ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯅꯍꯥ ꯑꯃꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯊꯥꯗꯣꯏ, ꯅꯪꯗꯤ ꯅꯊꯟꯗ ꯑꯗꯨꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ, ꯗꯥ ꯁꯛꯍꯦꯟ, ꯃꯐꯝꯁꯦ ꯍꯌꯦꯡꯗꯤ ꯑꯩ ꯁꯣꯏꯗꯅ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯅꯤ. ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕꯁꯦ ꯌꯦꯡꯉꯝꯕꯅꯤ. ꯁꯛꯍꯦꯟ ꯅꯨꯡꯉꯥꯏꯇꯅ, ꯊꯥꯗꯣꯏ, ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯃꯐꯝꯁꯦ ꯏꯍꯥꯡ ꯍꯥꯡꯍꯧꯔꯅꯤꯀꯣ. ꯑꯩꯁꯨ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯅꯤ. ꯗꯥ ꯁꯛꯍꯦꯟ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯗꯥ ꯁꯛꯍꯦꯟꯁꯨ ꯑꯩꯕꯨ ꯇꯣꯏꯅ ꯎꯅꯕ ꯂꯥꯛꯑꯣ. ꯗꯥ ꯁꯛꯍꯦꯟ ꯂꯩꯔꯝꯕꯒꯤ ꯑꯩ ꯍꯤꯡꯂꯝꯂꯤꯕꯅꯤ. ꯆꯨꯝꯃꯤ ꯊꯥꯗꯣꯏꯅ ꯍꯥꯏꯕ. ꯊꯥꯗꯣꯏꯕꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯒꯤ ꯂꯝꯍꯥꯡ ꯑꯃꯗ ꯍꯨꯟꯇꯣꯛꯇꯨꯅ ꯊꯝꯂꯝꯕꯅꯤ. ꯃꯗꯨꯗ ꯁꯛꯍꯦꯟꯅ ꯊꯥꯗꯣꯏꯕꯨ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯑꯃꯥꯏꯕꯁꯤꯡ ꯀꯧꯗꯨꯅ ꯂꯥꯌꯦꯡꯍꯟꯈꯤꯕꯅꯤ. ꯁꯛꯍꯦꯟ ꯃꯥꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯦꯜ ꯄꯥꯏꯕ ꯃꯆꯥ ꯃꯁꯨꯅꯤ. ꯁꯛꯍꯦꯟ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯇꯨꯅ, ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯤꯡꯖꯕ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯄꯨꯁꯨ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯛꯀꯅꯤꯅꯦ. ꯗꯥ ꯁꯛꯍꯦꯟ, ꯃꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯅ ꯑꯩꯁꯦ ꯄꯥꯝꯗꯕꯅꯤ. ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯆꯥꯅ ꯅꯨꯡꯁꯤꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ? ꯊꯥꯗꯣꯏ ꯍꯟꯗꯛꯇꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯌꯥꯏ. ꯗꯥ ꯃꯥꯂꯦꯝꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ. ꯃꯥꯅꯁꯨ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯔꯝꯈꯤꯒꯗ꯭ꯔꯥ? ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯝꯒꯅꯤ. ꯑꯩꯅ ꯍꯌꯦꯡ ꯆꯠꯂꯒ ꯃꯥꯕꯨ ꯎꯅꯅꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯆꯔꯥꯡꯅꯩ. ꯍꯌꯦꯡ ꯍꯥꯏꯕ ꯍꯌꯦꯡ ꯑꯁꯤꯅ ꯌꯥꯝꯅ ꯌꯧꯍꯟꯅꯤꯡꯉꯤ. ꯊꯥꯗꯣꯏꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯁꯛꯍꯦꯟꯁꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ. ꯅꯪꯅꯗꯤ ꯈꯪꯕꯤꯈꯤꯗ꯭ꯔꯦꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ. ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯅꯪꯅꯗꯤ ꯍꯔꯥꯎ ꯍꯌꯦꯡ ꯍꯥꯏꯕ ꯍꯌꯦꯡꯁꯦ ꯌꯧꯔꯅꯤ ꯈꯟꯕꯗ. ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯌꯦꯡ ꯍꯥꯏꯕ ꯍꯌꯦꯡꯁꯦ ꯑꯣꯏꯔꯅꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ. ꯃꯕꯨꯛꯅꯤꯡꯗ ꯈꯟꯕ ꯋꯥꯈꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯛꯍꯦꯟ ꯃꯄꯤ ꯁꯤꯟꯊꯔꯛꯏ. ꯊꯥꯗꯣꯏ ꯄꯥꯈꯠꯅ ꯁꯛꯍꯦꯟꯒꯤ ꯃꯄꯤ ꯑꯗꯨ ꯃꯈꯨꯠꯃꯛꯅ ꯇꯩꯊꯣꯛꯄꯤꯗꯨꯅ, ꯗꯥ ꯁꯛꯍꯦꯟ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯝꯅ ꯀꯞꯀꯅꯨ. ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯁꯦꯡꯕꯒꯤ ꯑꯩꯅ ꯀꯞꯄꯁꯦ? ꯅꯨꯡꯉꯥꯏꯇꯦꯌꯦ. ꯑꯗꯨ ꯊꯥꯗꯣꯏ, ꯀꯔꯤꯒꯨꯝꯕ ꯃꯥꯂꯦꯝꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕꯤꯔꯛꯂꯕꯗꯤ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯎ. ꯊꯥꯗꯣꯏ ꯃꯥꯂꯦꯝꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ, ꯗꯥ ꯁꯛꯍꯦꯟ, ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯗꯣ. ꯑꯩ ꯂꯣꯏꯅ ꯈꯪꯏ. ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯗꯥ ꯃꯥꯂꯦꯝꯅ ꯑꯣꯏꯈ꯭ꯔꯦ. ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯊꯥꯗꯣꯏ, ꯑꯩ ꯋꯥꯔꯧꯗꯦ. ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯨꯝꯅ ꯂꯧꯖꯕꯁꯤ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯀꯜꯂꯛꯏ. ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕꯒꯨꯝꯅ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ. ꯅꯨꯡꯁꯤꯕꯤꯕꯁꯨ ꯑꯣꯏꯁꯅꯨ. ꯐꯔꯦ, ꯂꯥꯛꯑꯣ ꯗꯥ ꯁꯛꯍꯦꯟ, ꯌꯨꯝꯗ ꯆꯪꯉꯁꯤ. ꯗꯥ ꯁꯛꯍꯦꯟꯁꯨ ꯍꯌꯦꯡ ꯑꯩꯕꯨ ꯊꯤꯟꯕ ꯌꯥꯎꯒꯗꯕꯅꯤ. ꯌꯥꯎꯗꯣꯏꯅꯤ. ꯀꯩꯗꯧꯕ ꯌꯥꯎꯔꯣꯏꯗꯣꯏꯅꯣ? ꯑꯩ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ. ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯕꯅ ꯁꯛꯍꯦꯟ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯊꯥꯗꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯊꯥꯗꯣꯏꯕꯨ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ. ꯊꯥꯗꯣꯏ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯊꯥꯗꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯛꯍꯦꯟꯒꯤ ꯃꯃꯥ ꯐꯖꯕꯤꯅ ꯍꯥꯏꯔꯛꯏ. ꯕꯦꯝꯃ, ꯀꯞꯀꯅꯨ. ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯁꯣꯟꯖꯕ ꯏꯃꯥꯒꯁꯨꯅꯦ ꯁꯣꯏꯗꯅ ꯎꯅꯔꯗꯕꯅꯤ. ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ. ꯐꯖꯕꯤꯅ ꯊꯦꯝꯖꯤꯟꯕꯤꯕꯗꯒꯤ ꯊꯥꯗꯣꯏꯁꯨ ꯀꯞꯄꯗꯨ ꯇꯣꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯊꯣꯡꯒꯥꯜꯗ ꯆꯪꯃꯤꯟꯅꯔꯛꯂꯦ. ꯊꯥꯗꯣꯏ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ ꯉꯥꯏꯍꯥꯛꯇꯤ. ꯑꯗꯨꯒ ꯇꯞꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ. ꯏꯃꯥ, ꯏꯃꯥ, ꯅꯆꯥ ꯊꯥꯗꯣꯏ ꯂꯥꯛꯑꯦ. ꯏꯃꯥꯕꯨ ꯀꯥꯏꯗ ꯂꯩꯕꯒꯦ? ꯊꯥꯗꯣꯏꯅ ꯃꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯧꯕꯗꯒꯤ ꯃꯅꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯊꯕꯥꯁꯨ ꯊꯣꯛꯂꯛꯏ. ꯊꯥꯗꯣꯏ ꯃꯃꯥꯒꯤ ꯁꯣꯜꯂꯕ ꯃꯁꯥꯗꯨ ꯎꯕꯗ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ ꯅꯧꯍꯧꯅꯅ. ꯊꯕꯥꯁꯨ ꯃꯆꯥꯕꯨ ꯎꯔꯨꯕꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ. ꯉꯁꯤꯁꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯏꯆꯥꯕꯨ ꯂꯥꯛꯂꯤꯕ꯭ꯔꯥ? ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯅꯪ ꯏꯃꯥꯕు ꯉꯥꯏꯔꯝꯃꯨꯀꯣ. ꯏꯃꯥ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ. ꯅꯪ ꯑꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯔꯝꯃꯨꯀꯣ. ꯊꯥꯗꯣꯏ ꯍꯤꯒꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ, ꯏꯃꯥ, ꯃꯪꯂꯥꯟ ꯅꯠꯇꯤꯌꯦ ꯇꯥꯏꯕꯪꯅꯤ. ꯑꯩ ꯅꯪꯒꯤ ꯅꯆꯥ ꯊꯥꯗꯣꯏꯗꯨꯅꯤ. ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯏꯃꯥ? ꯑꯩꯒꯤ ꯏꯆꯥꯗꯤ ꯁꯤꯈ꯭ꯔꯕꯅꯤ. ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯃꯪ ꯅꯠꯇꯤꯌꯦ, ꯑꯩ ꯅꯪꯒꯤ ꯅꯆꯥ ꯊꯥꯗꯣꯏꯅꯤ. ꯊꯕꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯁꯣꯛꯇꯨꯅ, ꯊꯥꯗꯣꯏ, ꯏꯃꯥꯒꯤ ꯊꯥꯗꯣꯏ,
ꯃꯥꯅꯤ ꯑꯩ ꯅꯪꯒꯤ ꯅꯆꯥ ꯊꯥꯗꯣꯏꯅꯤ ꯊꯕꯥ ꯃꯆꯥꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯅꯪ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ ꯅꯪ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯔꯣ ꯏꯃꯥ ꯑꯩ ꯀꯣꯟꯅ ꯇꯞꯅ ꯋꯥꯔꯤꯁꯤꯡꯁꯦ ꯂꯤꯔꯒꯦ ꯑꯗꯨꯒ ꯃꯈꯣꯏꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯛꯄꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯁꯒꯦꯟ ꯈꯣꯏꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯊꯕꯥꯁꯨ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯎ ꯈꯣꯏꯒꯅꯨ ꯍꯣꯏ ꯏꯆꯦ ꯐꯖꯕꯤ ꯍꯣꯏꯁꯨ ꯇꯞꯅ ꯃꯥꯡꯒꯣꯜꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯂꯝꯃꯤ ꯊꯥꯗꯣꯏꯃꯥꯁꯨ ꯃꯃꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕꯗ ꯊꯕꯥꯅ ꯍꯥꯏꯔꯛꯏ ꯐꯠꯇꯕ ꯃꯣꯏꯗꯤ ꯗꯟꯗꯤ ꯐꯪꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥꯗ ꯀꯅꯥꯅꯁꯨ ꯂꯥꯛꯆꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ ꯂꯩꯁꯤ ꯃꯄꯥ ꯃꯆꯥꯗꯣ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯔꯛꯈ꯭ꯔꯦ ꯏꯆꯥꯕꯨ ꯂꯩꯁꯤꯅ ꯇꯧꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅ ꯈꯪꯅꯔꯦ ꯃꯁꯤ ꯄꯨꯝꯕ ꯏꯆꯥ ꯃꯥꯂꯦꯝꯒ ꯏꯆꯥ ꯊꯣꯏꯕꯒꯅ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯕꯒꯤꯅꯤ ꯊꯥꯗꯣꯏ ꯃꯥꯂꯦꯝ ꯄꯜꯂꯛꯄꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯁꯒꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥ ꯁꯒꯦꯟ ꯂꯥꯛꯑꯣ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯐꯖꯕꯁꯦ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯊꯕꯥ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯣꯟꯅ ꯌꯦꯡꯍꯜꯂꯣ ꯍꯧꯖꯤꯛꯇꯤꯅꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯁꯤꯜ ꯂꯥꯡꯁꯤ ꯏꯃꯥ ꯀꯨꯏꯔꯣꯏꯌꯦ ꯐꯠ ꯂꯥꯛꯀꯦ ꯐꯖꯕꯤꯒ ꯇꯣꯃꯥꯜꯒꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯏꯆꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯊꯣꯛꯆꯔꯁꯅꯨ ꯆꯥꯛꯄꯨ ꯀꯩꯅꯣ ꯍꯣꯔꯦꯟ ꯊꯦꯡꯅ ꯆꯥꯔꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯁꯨꯅꯦ ꯏꯆꯦꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯌꯥꯝꯅ ꯂꯩꯔꯤ ꯊꯥꯗꯣꯏꯃꯥꯁꯨ ꯐꯖꯕꯤꯒ ꯇꯣꯃꯥꯜꯒꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯒꯦꯟꯒ ꯄꯨꯟꯅ ꯃꯃꯥꯡꯉꯩꯗ ꯃꯥꯒ ꯍꯦꯛ ꯍꯦꯛ ꯃꯥꯂꯦꯝꯒ ꯎꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯃꯈꯨꯠꯀ ꯄꯥꯏꯅꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯅꯗꯨꯅ ꯐꯝꯃꯤꯟꯅꯔꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯃꯣꯃꯣꯟꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ ꯃꯣꯏꯒꯤ ꯑꯃꯨꯛ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯣꯛꯅ ꯅꯣꯛꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄꯅꯤ ꯊꯥꯗꯣꯏ ꯅꯨꯄꯥꯗꯨꯒꯤ ꯇꯨꯡꯌꯥꯠ ꯇꯥꯕ ꯁꯕꯥꯜ ꯑꯗꯨ ꯎꯕꯗ ꯈꯖꯤꯛ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯤ ꯇꯥ ꯃꯥꯂꯦꯝ ꯃꯥꯟꯈ꯭ꯔꯦꯗ ꯁꯒꯦꯟꯗꯤ ꯊꯥꯗꯣꯏꯅ ꯇꯧꯔꯤꯕꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯦ ꯊꯥꯗꯣꯏ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯕꯗ ꯊꯤꯡꯕ ꯉꯝꯗ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯁꯤꯟꯊꯔꯛꯏ ꯃꯥꯂꯦꯝ ꯃꯣꯃꯣꯟ ꯅꯣꯛꯅ ꯁꯅꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯤ ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝ ꯊꯥꯗꯣꯏ ꯈꯪꯍꯧꯗ ꯃꯆꯤꯟꯗ ꯊꯣꯛꯅ ꯃꯥꯂꯦꯝꯗ ꯌꯦꯡꯗꯨꯅ ꯀꯧꯔꯝꯃꯤ ꯇꯥ ꯃꯥꯂꯦꯝ ꯃꯥꯂꯦꯝ ꯑꯃꯗꯤ ꯁꯅꯥꯁꯨ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯏ ꯃꯥꯂꯦꯝ ꯊꯥꯗꯣꯏ ꯎꯕꯗ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯁꯅꯥꯒꯤ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯂꯝꯃꯤ ꯊꯥꯗꯣꯏꯁꯨ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯇꯥ ꯃꯥꯂꯦꯝ ꯅꯪ ꯑꯩꯕꯨ ꯀꯧꯔꯕꯣ ꯃꯥꯂꯦꯝꯁꯨ ꯊꯥꯗꯣꯏꯕꯨ ꯎꯔꯕꯗ ꯈꯪꯆꯦꯟ ꯆꯦꯟꯁꯤꯟꯗꯨꯅ ꯊꯥꯗꯣꯏꯕꯨ ꯀꯣꯟꯁꯤꯜꯂꯝꯃꯤ ꯊꯥꯗꯣꯏ ꯅꯪ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯑꯩ ꯅꯪꯕꯨ ꯎꯗꯕꯗ ꯌꯥꯝ ꯋꯥꯏ ꯁꯅꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃꯁꯨ ꯃꯁꯥ ꯄꯨꯝꯕꯗ ꯐꯥꯎꯔꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯁꯛꯃꯥꯟꯅꯕꯤ ꯊꯥꯗꯣꯏꯕꯨ ꯎꯔꯨꯕꯗ ꯍꯔꯥꯎꯕ ꯐꯥꯎꯖꯔꯝꯃꯤ ꯊꯥꯗꯣꯏ ꯃꯥꯂꯦꯝꯕꯨ ꯏꯟꯊꯣꯛꯇꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯩ ꯅꯠꯇꯕ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯂꯤꯕ ꯑꯩ ꯊꯥꯖꯗꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯥꯂꯦꯝ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤ ꯁꯅꯥꯕꯨ ꯁꯅꯥꯁꯨ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛ ꯊꯥꯗꯣꯏꯕꯨ ꯀꯧꯔꯛꯏ ꯊꯥꯗꯣꯏ ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯨ ꯇꯥ ꯃꯥꯂꯦꯝꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯉꯁꯤꯃꯛꯁꯨ ꯑꯩꯁꯦ ꯅꯪꯅꯤ ꯈꯟꯗꯨꯅ ꯇꯥ ꯃꯥꯂꯦꯝꯅ ꯂꯩꯔꯤꯕꯅꯤ ꯊꯥꯗꯣꯏ ꯃꯥꯁꯨ ꯁꯅꯥꯗ ꯌꯦꯡꯂꯛꯏ ꯁꯅꯥꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯗꯣꯛꯈꯤ ꯃꯁꯤꯕꯨ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯃꯇꯧ ꯀꯔꯝꯅ ꯑꯩꯒ ꯃꯥꯒ ꯃꯥꯂꯦꯝ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯤ ꯅꯪ ꯁꯥꯎꯒꯅꯨ ꯁꯅꯥ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠꯇꯨꯅ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯥ ꯃꯥꯂꯦꯝ ꯑꯩ ꯂꯥꯟꯅ ꯈꯟꯗꯦꯗ ꯍꯧꯖꯤꯛꯇꯤ ꯇꯥ ꯃꯥꯂꯦꯝꯅ ꯅꯨꯡꯁꯤꯖꯕ ꯊꯥꯗꯣꯏ ꯂꯥꯛꯂꯕꯅꯤꯅ ꯍꯥꯟꯅꯒꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨꯀꯣ ꯁꯅꯥ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯇꯥ ꯃꯥꯂꯦꯝ ꯑꯩꯁꯦ ꯊꯥꯗꯣꯏꯅꯤ ꯈꯟꯕꯗꯣ ꯇꯧꯔꯅꯨ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏ ꯂꯥꯛꯑꯕꯅꯤ ꯁꯅꯥ ꯑꯩ ꯉꯥꯎꯗꯤ ꯅꯪꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯁꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯩꯗꯤ ꯅꯪ ꯈꯛꯇ ꯅꯨꯡꯁꯤ ꯃꯥꯂꯦꯝꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯊꯥꯗꯣꯏ ꯊꯃꯣꯏ ꯑꯗꯨ ꯆꯥꯛꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯝꯃꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ ꯁꯛꯍꯦꯟꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯥꯂꯦꯝ ꯃꯥꯁꯨ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯤ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯅꯪꯅ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕꯅꯤ ꯑꯩ ꯍꯤꯡꯕ ꯉꯝꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯍꯧꯖꯤꯛ ꯈꯛꯇꯗ ꯁꯅꯥ ꯃꯥꯂꯦꯝꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯗꯨꯅ ꯇꯥ ꯃꯥꯂꯦꯝ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯑꯉꯥꯎꯕꯤꯒꯨꯝ ꯄꯥꯡꯈꯛ ꯑꯣꯏꯍꯧꯔꯅꯤ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨ ꯃꯥꯂꯦꯝ ꯃꯥꯁꯨ ꯀꯞꯂꯤꯕ ꯁꯅꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯀꯞꯄꯗꯨ ꯑꯩꯒꯤ ꯁꯅꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯁꯅꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ
Malemgi wahaido tabada sanasu thamoi pena nokjarei. Somdana machi amada sakhena thadoibu kappa themlami. Thadoi kapado to ai nungaiti. Tha sakhen aigi ta malem do hojikti mi oikre. Aibu kaido haibana. Thadoi nangbu do kaido bogi. Ta malem na hamu kai hairami khangbra. Mana haiba ai nattaba nupi amta hanna yang. Ai dang nungsigani haina. Adubu madi ai nattaba lamnanbi amabu nungsiduna leiramdi. Masidabu ai karam khango haibage. Thadoi nangna kapase ubada ai nungaitaba phawi. Nangna waramgadaba pumba ai loina khangi. Thadoi mapina cholaba mid ani duna sakhenda yenglaktuna. Ta sakhen nang aibu nungsibra. Hayo aibu nungsibra. Sakhen su mapi ira chenna. Nungsi yamna nungsi. Mikup khuding su nangbu senaduna leiningi. Thadoi masu sakhena waramgadaba pumba khallubada. Sakhen gidamakta thamoida haifam khangdaba ihul ama phawragli. Sakhen ai khangludre. Nangi singlaba nungsibabu aina khangba ngamdudre. Sakhen masu thadogi makokta nungsina nan thabiraduna. Se kapkana. Kuimale kapido warani. Thadoi masu mapi sasa taithoktuna kapadu toklami. Sakhen nasu tapna hairai. Lao yumda halasi. Thadoi su sakhen na hairibadugi ona tainana khumlai. Ta sakhen ibani luhongasi. Sakhen ngakpaga haraubaga. Asengbagiro nangna haise. Thadoi asengbani haibagong makok nomduna ikaina non tharami. Sakhen su thadoi na mahaki nungsibabu khangbirakpa asida suki matik harauzarami. Asumna numit adudagi thadoi ka sakhen ga su nungsinaba haibadu oirami. Malem ga sana ga su hainakibagi matung inna chauna luhongkirami.